ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ MPSC ꯔꯤꯖꯜ ꯊꯣꯛꯄꯗ ꯔꯦꯡꯛ 12 ꯑꯆꯤꯞ ꯇꯧꯕ ꯉꯝꯈꯤꯕ ꯀꯇ꯭ꯔꯤꯝꯁꯥ ꯃꯣꯅꯤꯡꯐꯥ ꯃꯍꯥꯛ ꯑꯁꯤ ꯇꯔꯥꯎ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯖꯔꯅꯤ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯕꯁꯇꯦꯀꯜ ꯃꯌꯥꯝ ꯑꯃ ꯑꯃꯁꯨꯡ ꯔꯦꯡꯛ 12 ꯁꯤ ꯀꯔꯝꯅ ꯇꯧꯔꯒ ꯑꯆꯤꯞ ꯇꯧꯕ ꯉꯝꯈꯤꯕꯅꯣ ꯍꯥꯏꯕꯅ ꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯦꯄꯤꯁꯣꯗ ꯑꯃ ꯄꯨꯔꯛꯆꯔꯤ ꯃꯌꯥꯝꯅ ꯃꯤ ꯑꯃꯇ ꯇꯥꯃꯤꯟꯅꯁꯤ ꯄ꯭ꯂꯤꯖ ꯋꯦꯜꯀꯝ ꯀꯇ꯭ꯔꯤꯝꯁꯥ ꯃꯣꯅꯤꯡꯐꯥ Thank you so much, Brother Moningpha, for joining me. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯇꯥꯕ ꯃꯇꯝꯗ ꯔꯤꯁꯦꯟꯠꯂꯤ ꯃꯅꯤꯄꯨꯔꯒꯤ MPSCꯒꯤ ꯑꯣꯏꯅ 12 ꯔꯦꯡꯛ ꯍꯣꯜꯗꯔ ꯍꯥꯏꯕꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛꯈꯤꯁꯤ ꯇꯥꯏꯇꯜ ꯑꯗꯨꯗꯒꯤ ꯑꯆꯤꯞꯃꯦꯟ ꯃꯌꯥꯝꯁꯨ ꯊꯝꯗꯣꯛꯈꯤꯁꯦ ꯑꯗꯨꯒ ꯕ꯭ꯔꯗꯔꯒꯤ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤ ꯆꯥꯏꯜꯍꯨꯗ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯀꯗꯥꯏꯗ born and brought up ꯇꯧꯕꯒꯦ a little bit of a background ꯕ꯭ꯔꯗꯔꯒꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ Introduction ꯑꯣꯏꯅ ꯄꯤꯒꯦꯀꯣ ꯑꯩꯁꯦ Okay. ꯑꯩ ꯃꯤꯡꯗꯨꯝ Katrimsha Moningpha ꯀꯧꯋꯦ ꯑꯩꯁꯦ Tarao Tribe Okay. Tarao ꯍꯥꯏꯕ ꯌꯥꯝ population ꯄꯤꯛꯄ community ꯑꯃꯅꯤ ꯑꯩꯈꯣꯏꯁꯦꯀꯣ ꯆꯥꯟꯗꯦꯜꯗꯒꯤꯅꯦ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ born and brought up in ꯏꯝꯐꯥꯜꯒꯨꯝꯕꯅꯦꯀꯣ Okay. even ꯑꯩꯒꯤ class 10+2 ꯐꯥꯎ ꯂꯣꯏꯁꯤꯜꯂꯦꯀꯣ ꯖꯨꯂꯥꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯀꯨꯏꯗ꯭ꯔꯤꯕ ꯅꯥꯒꯥꯔꯥꯝꯗ ꯑꯃꯨꯛ ꯍꯣꯡꯕꯅꯦ ꯑꯩꯈꯣꯏꯁꯦꯀꯣ ꯕꯥꯔꯥꯗ ꯑꯅꯤꯃꯛ ꯕꯥꯔꯥꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯁ꯭ꯀꯨꯂꯤꯡꯁꯦ class 10 ꯐꯥꯎ ꯇꯥꯏꯅꯤꯇꯣꯁꯇ ꯇꯝꯔꯦ ꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤꯗꯣ ꯇꯥꯏꯅꯤꯇꯣꯁꯇ ꯑꯗꯨꯂꯥꯏꯂꯦꯟꯗꯀꯣ ꯖꯨꯂꯥꯂꯦꯟꯒꯤ 10+2ꯅ extra Hꯗ ꯀꯣ ꯇꯝꯔꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯑꯩ ꯂꯩꯔꯦ ꯏꯃꯥ ꯏꯄꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯂꯩꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯄꯥ ꯑꯃ ꯀꯣ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯁꯤ ꯂꯥꯏꯛ ꯃꯣꯏꯁꯤ ꯁꯔꯚꯤꯁꯀꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯃꯣꯏꯁꯤ ꯏꯄꯥꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯒꯤ ꯇꯥꯏꯞꯇ ꯀꯨꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯏꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯆꯦꯜꯂꯝꯃꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯏꯃꯥꯁꯤꯅ ꯍꯥꯎꯁ ꯋꯥꯏꯐꯀꯤ ꯑꯣꯏꯔ ꯇꯥꯏꯞ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯗꯨꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯈꯔ ꯁꯨꯕ ꯌꯥꯕꯀꯣ ꯑꯗꯨꯝ Side hustle ꯍꯥꯏꯕ ꯍꯣꯏ ꯇꯥꯔꯦ. ꯁꯥꯏꯠ ꯍꯁꯜꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯥꯅ ꯕꯦꯀꯔ ꯕꯥꯏ ꯄ꯭ꯔꯣꯐꯦꯁꯟꯅꯦ ꯌꯨꯝꯗ ꯃꯥꯅ ꯁꯥꯖꯔꯒ ꯑꯗꯨꯝ ꯃꯥꯅ ꯑꯣꯔꯗꯔ ꯂꯧꯔ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯅꯥꯎꯄꯥꯁꯤꯅ ꯃꯦꯗꯤꯀꯦꯜ ꯐꯥꯔꯁ ꯏꯌꯔ ꯇꯝꯕ ꯍꯧꯗ ꯉꯥꯏꯔꯤꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ eldest sister ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯒꯗꯕꯅꯤ ꯏꯆꯦꯁꯤꯅꯀꯣ ꯍꯣꯏ ꯃꯥꯅꯦ ꯃꯁꯥꯒꯤꯁꯨ ꯑꯗꯨꯝ ꯍꯣꯝ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯂꯩꯖꯔꯦ ꯍꯣꯏ ꯃꯥ ꯃꯁꯥ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯕ ꯉꯝꯖꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯠꯂꯤ ꯍꯧꯖꯤꯛ ꯕ꯭ꯔꯗꯔꯅ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝ ꯀꯣ ꯍꯥꯟꯅ ꯊꯥꯔꯝꯕ ꯑꯦꯛꯖꯥꯝꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯦꯛꯖꯥꯝ ꯑꯗꯨꯝ ꯊꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯂꯣꯡ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ slowly ꯑꯗꯨꯝ ꯆꯦꯟꯖꯦꯁꯇꯤ ꯑꯗꯨꯝ ꯂꯥꯛꯏꯅꯀꯣ ꯎꯕ ꯐꯪꯉꯦ ꯕ꯭ꯔꯗꯔꯒꯤ ꯏꯃꯥ ꯏꯄꯥ ꯔꯣꯝꯗꯒꯤ ꯑꯗꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯚꯦꯂ꯭ꯌꯨꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯀꯔꯝꯕ ꯂꯩꯔꯦ ꯕ꯭ꯔꯗꯔꯉꯣꯟꯗ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯛꯄꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯝ ꯚꯦꯂ꯭ꯌꯨꯁ ꯌꯥꯝ ꯏꯟꯁꯇꯤꯜ ꯇꯧꯕꯤꯔꯛꯑꯦꯀꯣ ꯀꯃꯥꯏꯅ ꯏꯟꯁꯇꯤꯜ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ 12 ꯍꯦꯛ ꯂꯣꯏꯔꯒ ꯀꯔꯤ ꯂꯥꯏꯟ ꯆꯠꯁꯤꯔꯥ ꯍꯥꯏꯗꯤ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯦ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯂꯥꯏꯟ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯂꯩꯗ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯂꯩ ꯑꯗꯨꯕꯨ ꯑꯗꯨ ꯃꯇꯝꯗ ꯑꯩꯅꯗꯤ ꯑꯃꯨꯛꯀ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯂꯥꯏꯟ ꯆꯠꯅꯤꯡꯕ ꯑꯩ ꯖꯁ ꯑꯩ BA ꯂꯣꯏꯁꯤꯜꯂꯒ ꯖꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯗꯤꯒ꯭ꯔꯤꯗꯣ ꯄꯥꯏꯔꯒ ꯑꯩꯗꯤ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯊꯥꯒꯦꯅ ꯑꯗꯨꯝ ꯄ꯭ꯂꯥꯟꯁꯤ ꯂꯩꯕꯅꯦ ꯍꯥꯟꯅꯗꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯕꯨ ꯀꯝꯄꯤꯇꯤꯇꯤꯞ ꯑꯦꯛꯖꯥꯝ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯈꯪꯕꯅꯤ ꯁꯛꯁꯦꯁꯀꯤ ꯃꯥꯏ ꯔꯦꯠꯁ ꯌꯥꯝ ꯅꯦꯝꯃꯦꯅꯀꯣ ꯑꯗꯨ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝ ꯀꯤꯕ ꯐꯥꯎꯈꯤꯕꯀꯣ ꯑꯗꯨ ꯐꯥꯎꯕ ꯀꯥꯟꯗ ꯏꯄꯥꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯀꯤꯔꯕꯗꯤ ꯆꯪꯒꯅꯨ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯆꯪꯕꯨ ꯆꯪꯉꯗꯤ ꯍꯟꯒꯅꯨ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯂꯥꯏꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯛ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯂꯥꯏꯟꯗꯣ ꯍꯥꯏꯗꯤ ꯍꯣꯏ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯃꯥꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯁꯨꯛꯀꯥꯎ ꯀꯥꯎꯗꯦꯕ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯀꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯍꯥꯏꯗꯤ ꯀꯤꯕ ꯀꯥꯟꯗꯀꯣ ꯆꯪꯕ ꯑꯩ ꯇꯧꯒꯅꯤꯅ ꯆꯪꯉꯗꯤꯀꯣ ꯃꯅꯤꯡ ꯍꯟꯗꯕꯤꯗ ꯑꯗꯨꯝ ꯖꯁ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯠꯄꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯚꯦꯂꯨ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯄꯥꯅꯗꯤꯀꯣ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯏꯃꯥꯒꯤ ꯍꯥꯏꯔꯗꯤ ꯃꯥꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯗ ꯃꯣꯁ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯥꯏ ꯍꯦꯞ ꯑꯦꯚꯔ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯇꯥꯏꯞꯅꯤ ꯏꯃꯥꯁꯤꯀꯣ ꯃꯥꯁꯤ ꯂꯥꯏꯛ ꯄꯨꯔꯥ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯎꯁ ꯋꯥꯏꯐꯁꯨ ꯅꯠꯇꯦ ꯃꯥꯁꯤꯀꯣ ꯃꯥꯅ ꯕ꯭ꯔꯦꯗ ꯑꯔꯅꯔꯒꯤ ꯇꯥꯏꯞꯁꯨ ꯑꯣꯏꯌꯦ ꯃꯥꯅ ꯏꯃꯥꯅꯀꯣ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯃꯥꯏ ꯉꯝꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯀꯣ ꯑꯩ ꯃꯥꯅ ꯍꯥꯏꯕ ꯍꯦꯛꯇ ꯑꯃ ꯂꯩ ꯃꯥꯅ ꯀꯔꯤ ꯀꯔꯥꯕꯨ ꯑꯣꯏꯔ ꯏꯆꯥꯕꯨꯗꯤ ꯋꯥꯠꯍꯜꯂꯣꯏ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯥꯏ ꯑꯉꯝꯕ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯔꯗ ꯋꯥꯔꯛ ꯍꯥꯏꯗꯤ ꯄꯔꯁꯤꯚꯔꯦꯟꯁ ꯀꯣ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯚꯦꯂ꯭ꯌꯨꯁꯀꯨꯝꯕꯗꯣ ꯌꯥꯝ ꯊꯝꯕꯤꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯚꯦꯂ꯭ꯌꯨꯁ ꯄꯤꯕꯤꯔꯝꯃꯦ ꯐꯖꯩ ꯇꯥꯕꯗ ꯌꯥꯝ ꯄꯦꯟꯖꯩꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤ ꯍꯧꯗꯕ ꯑꯁꯤꯒꯨꯝꯕ ꯑꯦꯗꯚꯥꯟꯇꯦꯖ ꯐꯪꯗꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯗꯕ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯁꯦ ꯄꯦꯔꯦꯟꯁꯤꯡ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯃꯥꯏꯟ ꯇꯧꯅꯤꯡꯕꯗꯤ ꯃꯆꯥꯕꯨ ꯑꯣꯏꯁꯅꯨꯀꯣ
ꯊꯕꯛꯇꯣ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯈꯪꯗꯦ ꯃꯆꯥ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏ encouragement ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯈꯜꯂꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯥꯒꯤꯗꯃꯛ ꯌꯥꯝ ꯑꯆꯧꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯕ꯭ꯔꯥꯗꯔꯅ ꯍꯥꯏꯕꯒꯨꯝꯕ encouragement ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯝꯒꯗꯕꯅꯤ we have to practice ꯑꯁꯤ ꯌꯥꯝ ꯐꯩ ꯃꯔꯝꯗꯤ ꯋꯥꯍꯩ ꯈꯛꯇꯅꯁꯨ ꯃꯤꯑꯣꯏꯕꯗ ꯑꯍꯣꯡꯕ ꯆꯦꯟꯖꯦꯁ ꯌꯥꯝ ꯄꯨꯔꯛꯄ ꯌꯥꯏ ꯕ꯭ꯔꯥꯗꯔꯁꯦ ꯇꯔꯥꯎ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯇꯔꯥꯎ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯐꯖꯅ ꯑꯦꯛꯖꯦꯛꯠꯂꯤ ꯁꯤꯃꯨꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯃꯛꯇꯤ ꯑꯩ ꯈꯪꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯇ꯭ꯔꯥꯏꯕ ꯑꯃ ꯑꯣꯏꯌꯦ ꯇꯔꯥꯎ ꯇ꯭ꯔꯥꯏꯕꯁꯦ for that reason ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯇ꯭ꯔꯥꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯋꯥꯈꯜ ꯄꯤꯛꯍꯟꯕ insecurities ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯦꯁꯔ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯕ꯭ꯔꯗꯔꯅ ꯍꯥꯏꯕꯤꯕ ꯆꯨꯝꯅꯦꯀꯣ ꯑꯩꯈꯣꯏ ꯇꯔꯥꯎꯁꯦ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯤ ꯌꯥꯝꯗꯦꯀꯣ ꯑꯗꯨꯒ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ less than 1000 less than 1000 ꯑꯗꯨꯝ ꯍꯥꯏꯀꯣ ꯕꯠ Okay. Handak just interview ꯑꯩ interview preparation ꯇꯧꯕꯅ ꯑꯩꯁꯨ exact estimates ꯈꯪꯕꯅꯦꯕꯀꯣ Okay. ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯆꯨꯝꯔꯝꯕ ꯌꯥꯏ ꯄꯨꯔꯥ official estimate ꯅꯠꯇꯦꯕꯀꯣ more like head countꯒꯤ type ꯇꯧꯕ ꯀꯥꯟꯗꯀꯣ ꯑꯩꯅ ꯊꯤꯕꯗ 867 ꯍꯥꯏꯌꯦꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯌꯥꯝ ꯅꯦꯝꯃꯦꯕꯀꯣ Okay. ꯑꯗꯨꯅ Okay. ꯍꯥꯏꯗꯤ Okay. in the context of current ꯍꯥꯏꯗꯤ ꯆꯨꯝꯃꯦ. ꯍꯧꯖꯤꯛ ꯀꯔꯟ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯗꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯕꯔꯗꯟ ꯍꯥꯏꯕ ꯇꯥꯏꯞꯇ ꯑꯩꯅ insecurityꯒꯨꯝꯕꯗꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯐꯥꯎꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ for example ꯑꯩꯈꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅꯀꯣ ꯍꯣꯏ. obviously ꯃꯤ ꯌꯥꯝꯗꯕꯗꯤ ꯍꯥꯏꯗꯤ representative ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ whom to approach ꯍꯥꯏꯒꯦꯔꯥꯀꯣ ꯆꯨꯝꯃꯦ. then obviously ꯍꯧꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯝꯃꯦ but gradually ꯑꯩꯅ ꯈꯜꯂꯛꯄꯁꯦ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯗꯤꯐꯥꯏꯟ ꯇꯧꯅꯤꯡꯗꯕꯗꯣ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯑꯩ ꯇꯔꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯣꯏ ꯃꯤ ꯌꯥꯝꯗꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯄꯤꯛꯐꯝ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯕꯠ ꯏꯁꯥꯅꯗꯤ ꯑꯗꯨꯃꯥꯏꯅ ꯗꯤꯐꯥꯏꯟ ꯇꯧꯍꯟꯅꯤꯡꯗꯦꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯕꯅꯦꯕꯀꯣ ꯑꯩ ꯇꯔꯥ ꯑꯣꯏꯔꯁꯨ ꯀꯔꯤꯒꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯀꯔꯅꯤꯀꯣ ꯑꯩꯁꯨ ꯑꯩ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯝ ꯍꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯏꯚꯟ ꯍꯟꯗꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯃꯦꯝꯕꯔ ꯍꯥꯏꯔꯁꯨꯀꯣ ꯃꯣꯏꯅꯗꯤ obviously good intentions ꯍꯦꯜꯞ ꯇꯧꯕꯤꯀꯣ ꯍꯥꯏꯗꯤ ꯇꯔꯥꯎꯒꯤ ꯃꯔꯝꯗ definitely ꯍꯪꯒꯅꯤ ꯑꯩꯈꯣꯏ ꯇꯔꯥꯎꯁꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ desperate ꯑꯣꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯄꯀꯣ ꯍꯣꯏ good intentions ꯍꯥꯏꯕꯅꯦꯕ ꯆꯨꯝꯃꯦ like basically ꯍꯥꯏꯗꯤ interviewerꯒꯤ good side ꯂꯩꯅꯦꯕ ꯀꯥꯏꯅ ꯍꯥꯏꯔꯣ but ꯑꯩꯅ ꯑꯗꯨ ꯌꯥꯁꯨ ꯌꯥꯅꯤꯡꯈꯤꯗꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕꯁꯦ ꯐꯥꯔꯁꯇ ꯏꯟꯇꯔꯚ꯭ꯌꯨꯅ ꯃꯣꯏꯅ ꯍꯪꯉꯛꯀꯗꯧꯕꯅꯤ ꯑꯩꯅ ꯂꯧꯒꯗꯧꯕ ꯅꯠꯇꯦ ꯏꯟꯇꯔꯚ꯭ꯌꯨꯁꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯇꯔꯥ ꯑꯣꯏꯔꯁꯨ ꯀꯩꯗꯧꯕꯤ ꯑꯩ ꯑꯗꯨꯃꯥꯏꯅ why would I like try to use ꯍꯥꯏꯗꯤ leverage ꯇꯥꯏꯞꯇꯀꯣ ꯑꯩꯅ ꯀꯩꯗꯧꯕꯤ ꯌꯨꯁ ꯇꯧꯒꯦꯅ ꯃꯣꯏꯗꯁꯨ ꯑꯩꯅ ꯍꯥꯏꯕꯅꯦꯕꯀꯣ emotional ꯍꯣꯏ attachment ꯑꯗꯨꯅꯀꯣ ꯇꯧꯕ ꯍꯣꯏ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯦꯔꯤꯠꯇꯀꯣ ꯑꯩ ꯑꯉꯝꯕꯗ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯅ obviously ꯍꯧꯕꯗꯗꯤ ꯂꯩꯔꯝꯃꯦ but gradually ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯊꯪ ꯃꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯄꯤꯛꯄ ꯆꯥꯎꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯣꯏ ꯂꯩ ꯈꯔ ꯑꯃꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯝꯅ ꯆꯥꯎꯔꯝꯒꯅꯤ ꯈꯔ ꯑꯃꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯌꯥꯝꯅ ꯄꯤꯛꯑꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯤ ꯄꯤꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯄꯤꯛꯇꯅ ꯂꯩꯒꯗꯕ ꯃꯇꯝꯗꯤ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯀꯝꯄꯤꯇꯤꯇꯤቭ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯅꯤ ꯄꯤꯛꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯑꯩꯈꯣꯏ ꯏꯊꯥ ꯊꯥꯖꯗꯕ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯔ ꯊꯣꯛꯄꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯊꯣꯔꯛꯄꯒꯨꯝꯕ ꯃꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯄꯤꯛꯅꯕ ꯂꯩꯇꯕ꯭ꯔꯥꯗꯅ ꯍꯥꯏꯕꯒꯨꯝꯕ ꯃꯇꯝ ꯆꯨꯞꯄꯗ ꯕꯠ ꯏꯟꯁꯇꯦꯠ ꯑꯩꯈꯣꯏ ꯄꯤꯛꯂꯕ ꯁꯣꯁꯥꯏꯇꯤꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄꯅꯤꯀꯣ ꯑꯁꯤ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯍꯥꯏꯕꯁꯤ ꯄꯣꯖꯤꯇꯤቭ ꯔꯣꯝꯗ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯦꯟꯅ encourage ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯖꯤꯇꯤቭ ꯔꯣꯝꯗ ꯑꯩꯈꯣꯏꯁꯤ ꯄꯨꯟꯁꯤꯁꯤ ꯂꯤꯗ ꯇꯧꯒꯗꯕꯅꯤ ꯕ꯭ꯔꯥꯗꯔꯒꯤ ꯃꯔꯝꯗ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯕ꯭ꯔꯥꯗꯔꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯇꯥꯏꯅꯤꯇꯣꯠ ꯌꯨꯅꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯉꯩꯗ 10 ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯃꯇꯝꯗ ꯔꯦꯡ 10ꯗ ꯃꯥꯜꯂꯦ ꯕ꯭ꯔꯥꯗꯔꯅ ꯑꯦꯆꯤꯞ ꯇꯧꯕꯁꯤꯀꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯋꯥꯟꯁ ꯑꯒꯦꯟ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯈ꯭ꯔꯦ ꯋꯥꯈꯜ ꯀꯣ ꯃꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯦ ꯌꯥꯝ ꯐꯖꯔꯦ ꯕ꯭ꯔꯥꯗꯔꯁꯤ ꯅꯦꯆꯔꯦꯂꯤ ꯒꯤꯐꯇꯦꯠꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯔ ꯕ꯭ꯔꯥꯗꯔꯁꯤ ꯃꯌꯥꯝꯗꯒꯤ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯕ꯭ꯔꯥꯗꯔꯅ ꯍꯦꯟꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯌꯦ ꯍꯥꯏꯕꯒꯤ ꯔꯤꯖꯜꯠꯁꯤ ꯑꯆꯤꯞꯃꯦꯟꯁꯤ ꯐꯪꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯃꯣꯠ ꯂꯩ ꯕ꯭ꯔꯥꯗꯔꯒꯤ ꯅꯦꯆꯔꯦꯂꯤ ꯒꯤꯐꯇꯦꯠꯇꯤ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯀꯣ ꯑꯗꯣ ꯑꯗꯨꯃꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯣꯏꯕꯗꯤ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯄ ꯑꯗꯨꯝꯕ ꯃꯤ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯂꯥꯛꯄꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯏꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯂꯥꯏꯛ ꯀ꯭ꯂꯥꯁ 7 8 9 10ꯁꯦ ꯑꯗꯨم ꯍꯧꯋꯦꯅꯀꯣ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯂꯩꯌꯦꯕ ꯊꯥꯏꯅꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 1 2ꯗꯤ ꯔꯦꯡ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯤꯗꯤ ꯅꯠꯇꯦꯕ ꯑꯩꯁꯤꯀꯣ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 7 ꯑꯩ ꯀꯥꯔꯛꯄ ꯀꯥꯟꯗꯗꯤ ꯍꯥꯏꯗꯤ
ꯑꯣ ꯂꯥꯏꯔꯤꯛꯁꯤ ꯁꯨꯃꯥꯏꯅ ꯇꯝꯃꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯨꯔꯥ ꯃꯦꯆꯨꯔ ꯑꯣꯏꯗ꯭ꯔꯁꯨꯀꯣ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯥꯏꯗꯤꯌꯥ ꯂꯥꯛꯄ ꯍꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦꯅꯦ ꯁꯤꯗꯤ ꯑꯩꯀꯣ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯀꯣ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯈꯜꯂꯒ ꯏꯁꯥꯒꯤ ꯈꯜꯂ ꯁꯤꯗꯤ I was very fortunate ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅꯀꯣ ꯀ꯭ꯂꯥꯁ 10 ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯔꯦꯡ ꯂꯥꯛꯄ ꯍꯧꯈꯤꯕꯗꯣ ꯑꯩꯗꯤ 10 ꯄꯣꯖꯤꯁꯟ ꯍꯥꯏꯗꯤ ꯐꯪꯕ ꯉꯝꯈꯤꯕꯗꯣꯀꯣ ꯌꯥꯝꯅ ꯐꯣꯔꯆꯨꯅꯦꯠ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯈꯜꯂꯒ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ 10 ꯄꯣꯖꯤꯁꯟ ꯂꯥꯛꯄꯅꯤꯅ 11 12ꯇꯗꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯝꯕ ꯐꯪꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯑꯗꯨꯅ ꯏꯃꯥ ꯏꯄꯥꯒꯤꯗꯗꯤ ꯌꯥꯝꯅ huge burden was lifted ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯍꯧꯖꯤꯛ ꯃꯇꯝꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯕ꯭ꯔꯗꯔꯅ ꯕ꯭ꯔꯗꯔꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯦꯛꯖꯥꯝ ꯊꯥꯃꯤꯟꯅꯔꯤꯕꯁꯤꯡ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯕ꯭ꯔꯗꯔꯒꯤ ꯔꯨꯇꯤꯟꯗ ꯀꯔꯝꯕ ꯆꯦꯟꯖꯦꯁꯅꯣ ꯕ꯭ꯔꯗꯔꯅ ꯇꯣꯉꯥꯟꯅ ꯇꯧꯕ ꯃꯈꯣꯏꯒ ꯃꯥꯟꯅꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯕ꯭ꯔꯗꯔꯅ ꯂꯣꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯨꯝꯕ ꯈꯦꯠꯅꯕꯁꯤ ꯀꯔꯤꯅ ꯍꯥꯏꯒꯅꯤ change was like ꯍꯥꯏꯗꯤ ꯄꯨꯔꯥ drastic ꯄꯨꯔꯥ ꯑꯍꯣꯡꯕꯗꯤ ꯅꯠꯈꯤꯗꯦꯕ but small changes ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤꯅ ꯍꯥꯞꯈꯤꯕꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯍꯦꯟꯅ number of hours ꯈꯔ increase ꯇꯧꯊꯣꯛꯄ ꯑꯩꯅꯀꯣ ꯑꯗꯨꯒ obviously ꯍꯥꯏꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯤꯇꯪꯗꯤ ꯍꯟꯊꯅ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁ꯭ꯀꯤꯞ ꯇꯧꯊꯣꯛꯄ ꯈꯔ skip ꯇꯧꯕ ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯨ ꯃꯇꯝꯗꯀꯣ ꯑꯊꯦꯡꯕꯗ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯃꯤ ꯀꯣꯏꯔꯛꯄ ꯈꯣꯠꯄ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯆꯪꯍꯟꯗꯕꯒꯨꯝꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯗꯨꯂꯥꯂꯦꯟꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯀꯨꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯥ ꯑꯃꯈꯛꯇ ꯂꯩꯌꯦꯕꯀꯣ ꯀꯥꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤ 5 ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒ ꯑꯩꯈꯣꯏ ꯃꯤ ꯏꯃꯥ ꯏꯄꯥ ꯕꯦꯁꯤꯀꯂꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕꯁꯤ ꯂꯩꯇꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯈꯤꯇꯪ ꯃꯦꯅꯦꯖ ꯇꯧꯕꯗꯣ ꯈꯤꯇꯪ ꯋꯥꯔꯛꯑꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯩ ꯄꯦꯔꯦꯟꯁꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯉꯝꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯗꯔꯒꯤ ꯀꯟꯗꯤꯁꯟꯗꯣ ꯍꯥꯏꯔꯨꯔꯒꯗꯤ ꯈꯔꯗꯤ ꯋꯥꯏ ꯁꯤꯆꯨꯋꯦꯁꯟꯗꯨ ꯌꯦꯡꯉꯨꯔꯒꯗꯤ ꯈꯔꯗꯤ ꯍꯥꯔꯁꯇꯤ ꯑꯣꯏꯕꯗꯤ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯕ꯭ꯔꯗꯔꯅꯁꯨ ꯃꯥꯒꯤ ꯕꯦꯁꯇꯤ ꯄꯤꯔꯤ ꯑꯦꯟ ꯗꯦꯠꯁ ꯍꯥꯎ ꯔꯤꯖꯜ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯑꯦꯆꯤꯞꯃꯦꯟꯗꯣ ꯐꯪꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯔꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕ ꯍꯥꯏꯕꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯇꯥꯏꯇꯜ ꯐꯪꯕ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯄꯤꯛꯄ ꯅꯠꯇꯦ ꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯣꯚꯔꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯨꯝ 10ꯗ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯃꯔꯛꯇ ꯑꯁꯤꯁꯨ ꯌꯥꯝ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯤꯅ ꯕ꯭ꯔꯗꯔꯕꯨ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯋꯤꯠ ꯍꯥꯏꯕꯗꯤ ꯑꯦꯆꯤꯞꯃꯦꯟꯗꯣ ꯂꯥꯛꯀꯗꯤ ꯃꯤꯑꯣꯏꯕꯁꯦ ꯁꯔꯇꯟ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯌꯦꯀꯣ ꯐꯦꯃꯤꯂꯤꯔꯣꯝꯗꯒꯤ ꯑꯣꯏꯁꯅꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯔꯣꯝꯗꯒꯤ ꯑꯣꯏꯁꯅꯨ ꯁꯣꯁꯥꯏꯇꯤꯔꯣꯝꯗꯒꯤ ꯑꯣꯏꯁꯅꯨ ꯑꯗꯨꯒꯨꯝꯕꯗꯨꯅ ꯕ꯭ꯔꯗꯔꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯣꯔ ꯅꯠꯇꯕꯤꯗ ꯑꯗꯨꯒꯨꯝꯕ ꯁꯛꯁꯦꯁ ꯐꯪꯕꯗꯨꯅ ꯍꯦꯟꯅ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯕꯤꯜ ꯑꯞ ꯇꯧꯍꯜꯂꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯂꯩ ꯑꯅꯤꯃꯛ ꯁꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯁꯔꯁꯨ ꯂꯩ ꯑꯃꯔꯣꯝꯗ ꯀꯟꯐꯤꯗꯦꯟꯁꯁꯨ ꯂꯩ ꯄ꯭ꯔꯦꯁꯔꯁꯤ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯕꯦꯗ ꯏꯟꯇꯦꯟꯁꯟꯁ ꯂꯩꯔꯒ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯤ ꯄꯥꯛ ꯌꯥꯎꯈꯤꯗꯦꯕ ꯑꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯦꯠꯂꯤꯁ ꯃꯥꯏ ꯅꯣꯂꯦꯖ ꯍꯥꯏꯒꯦꯔꯥꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯇꯔꯥꯎ ꯍꯥꯏꯗꯤ ꯈꯨꯟ ꯌꯥꯝ ꯄꯤꯛꯄ ꯈꯨꯟꯗꯒꯤ ꯏꯝꯐꯥꯜꯗꯒ ꯇꯝꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯏꯝꯐꯥꯜꯗꯒ ꯂꯥꯛꯑꯒ ꯇꯝꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯒ ꯇꯝꯕ ꯍꯥꯏꯕꯁꯦꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯀꯔꯤꯁꯨ ꯈꯟꯅꯗꯦꯅꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯕꯁꯦ ꯂꯥꯏꯛ ꯅꯊꯤꯡ ꯑꯥꯎꯠ ꯑꯣꯐ ꯑꯣꯔꯗꯤꯅꯔꯤꯅꯀꯣ ꯕꯠ ꯑꯩꯈꯣꯏꯒꯤ ꯈꯨꯟꯔꯣꯝꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯗꯤ ꯏꯝꯐꯥꯜ ꯇꯝꯕ ꯅꯣꯏꯗꯤ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯀꯣ ꯅꯣꯏꯗꯤ ꯁꯣꯏꯗꯅ ꯅꯣꯏꯅ ꯃꯤ ꯑꯣꯏꯔꯒ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯕꯨ ꯁꯦꯝꯒꯗꯧꯅꯤ ꯀꯥꯏꯅꯀꯣ ꯍꯥꯏꯗꯤ ꯀꯦꯖꯨꯋꯦꯂꯤ ꯑꯣꯏꯅ ꯍꯥꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯒꯨꯗ ꯏꯟꯇꯦꯟꯁꯟꯁꯦ ꯄꯨꯔꯥ ꯍꯥꯏꯔꯤꯔ ꯃꯣꯏꯅ ꯑꯗꯨ ꯁꯣꯝꯗꯗꯤ ꯄ꯭ꯔꯦꯁꯔ ꯈꯔꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯃꯦꯇ꯭ꯔꯤꯛꯇ ꯁꯨꯃꯥꯏꯅ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯄ꯭ꯔꯦꯁꯔꯗꯣ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯛꯑꯦꯕ ꯑꯗꯨ ꯃꯇꯝꯗꯀꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯑꯟꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯑꯦꯀꯣ 12ꯇꯗꯤ ꯑꯩ ꯂꯥꯏꯛ ꯑꯥꯏ ꯋꯥꯁ ꯂꯥꯏꯛ ꯑꯟꯐꯣꯔꯆꯨꯅꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯔꯦꯡ ꯂꯧꯕ ꯉꯝꯈꯤꯗꯦꯕ ꯑꯗꯨꯗꯗꯤꯀꯣ ꯑꯗꯨꯅ ꯗꯦꯐꯤꯅꯦꯠꯂꯤ ꯄ꯭ꯔꯦꯁꯔꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ 12 ꯁ꯭ꯇꯦꯟꯗꯔꯠ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯗꯔꯁꯤ ꯑꯗꯨꯗꯒꯤ ꯕꯥꯏꯑꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯜꯍꯤꯗ ꯆꯠꯂꯨꯔꯦ ꯐꯣꯔ ꯐꯔꯗꯔ ꯁ꯭ꯇꯗꯤꯁ ꯒ꯭ꯔꯦꯖꯨꯋꯦꯁꯟꯒꯤꯗꯃꯛꯇ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯗꯦꯜꯍꯤ ꯍꯥꯏꯕꯁꯤꯗꯤ ꯏꯠꯁ ꯑ ꯕꯤగ్ ꯁꯤꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯇꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯁ꯭ꯇꯦꯟꯗꯔꯠꯁꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯇꯣꯡꯉꯥꯜꯂꯦ ꯃꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯋꯥꯡꯕ ꯍꯦꯜꯂꯦ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯌꯦ ꯕ꯭ꯔꯗꯔꯁꯨ ꯑꯗꯨꯃꯛ ꯆꯦꯟꯖꯦꯁ ꯑꯍꯣꯡꯕ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯨ ꯕ꯭ꯔꯗꯔꯒꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯔꯝꯍꯥꯏꯅ ꯂꯩ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯈꯤ ꯍꯣꯏ ꯕ꯭ꯔꯗꯔꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯗꯦꯜꯂꯤꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯂꯥꯏꯛ ꯄꯨꯔꯥ ꯑꯍꯥꯟꯕꯗꯗꯤ ꯄꯨꯔꯥ ꯐꯣꯔꯦꯟ ꯆꯠꯄꯤ ꯇꯥꯏꯞꯇ ꯈꯜꯂꯦꯕꯀꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯈꯔ ꯋꯥꯕꯅꯤꯅꯀꯣ ꯇꯣꯏꯅ ꯆꯠꯄꯁꯨ ꯉꯝꯗꯦ ꯍꯟꯗꯛ ꯇꯨ ꯑꯦꯟ ꯐꯣꯔ ꯆꯠꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯜꯆꯔ ꯁꯣꯛ ꯍꯥꯏꯔꯗꯤ ꯀꯜꯆꯔꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯂꯤꯕꯤꯡ ꯀꯟꯗꯤꯁꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯦꯇ꯭ꯔꯣ ꯆꯠꯄꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯒꯅꯤ ꯍꯥꯏꯗꯤ ꯕꯦꯛ ꯌꯥꯜꯂꯒ ꯆꯠꯇꯕ ꯃꯤ ꯑꯝꯇ ꯎꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯗꯨꯒ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯟ ꯑꯦꯅꯤ ꯐꯤꯜ ꯂꯩꯗꯤꯀꯣ ꯃꯁꯥ ꯃꯁꯥꯒꯤꯀꯣ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯁꯤꯡꯅ ꯃꯣꯏ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ
ꯑꯃꯣꯏ environment ꯊꯤꯖꯈꯤꯅꯦꯕꯀꯣ business ꯎꯝ ꯇꯧꯕ ꯀꯥꯡꯕꯨꯅ ꯃꯣꯏꯒꯤ business ꯇꯧꯕ ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯁꯤꯡꯅ ꯃꯣꯏꯒꯤ ꯑꯗꯨꯝ ꯁꯨꯖꯕꯀꯣ ꯎꯝ ꯃꯁꯥ ꯃꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯝ environment ꯈꯦꯠꯅꯕ ꯂꯩꯀꯣ ꯑꯗꯨꯅ Okay. opportunitiesꯇꯤ like endless ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯗꯦꯜꯂꯤꯗꯗꯤ just ꯑꯩꯈꯣꯏꯅ ꯈꯟꯒꯗꯧꯕ ꯈꯇꯪ ꯉꯥꯏꯌꯦꯅ ꯈꯜꯂꯦꯕꯀꯣ Okay. ꯑꯗꯨꯅ ꯑꯗꯨꯝꯕ culture shock ꯑꯃꯗꯤ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯗꯤ ꯑꯗꯨꯝ cost of livingꯁꯨ ꯑꯗꯨꯝ ꯈꯔ ꯋꯥꯡꯉꯦꯀꯣ ꯗꯦꯜꯂꯤꯗꯤ ꯁꯨꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯑꯗ ꯌꯨꯝ ꯕꯔꯥꯒꯨꯝꯕ ꯈꯣꯠꯄꯗ ꯃꯦꯅꯦꯖ ꯇꯧꯕꯗ ꯈꯤꯇꯪ ꯈꯔ ꯑꯗꯨꯝ ꯋꯥꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯗꯨꯕꯨ ꯉꯝꯅꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯠꯅꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ Okay. ꯗꯦꯜꯍꯤꯒꯤ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯗꯦꯜꯂꯤꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯅꯤꯗꯨꯒꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯕ꯭ꯔꯗꯔꯉꯣꯟꯗ ꯂꯦꯁꯟ ꯂꯥꯏꯐ ꯂꯦꯁꯟ ꯗꯦꯜꯂꯤꯅ ꯇꯥꯛꯄꯤꯔꯝꯗꯕ ꯃꯅꯤꯄꯨꯔꯅ ꯇꯥꯛꯄꯤꯔꯝꯕ ꯃꯅꯤꯄꯨꯔꯗ ꯇꯥꯛꯄꯤꯔꯝꯕꯗ ꯗꯦꯜꯂꯤꯅ ꯇꯥꯛꯄꯤꯕ ꯀꯣ ꯂꯦꯁꯟ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐ ꯂꯦꯁꯟ ꯀꯔꯤ ꯂꯩ ꯕ꯭ꯔꯗꯔꯒꯤ ꯃꯇꯝ ꯑꯃ ꯑꯩꯁꯦ ꯇꯥꯏꯐꯣꯠ ꯅꯥꯏꯌꯦꯀꯣ ꯗꯦꯜꯂꯤꯗ ꯀꯥꯟꯗ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯇꯥꯏꯐꯣꯠ ꯅꯥꯈꯤꯕꯅꯦꯕ Okay. ꯇꯥꯏꯐꯣꯠ ꯅꯥꯕ ꯀꯥꯟꯗꯗꯤ ꯃꯄꯥꯟ ꯂꯝꯗ ꯏꯇꯣꯝꯗꯒ ꯂꯩꯕꯅꯤꯀꯣ ꯍꯥꯏꯗꯤ ꯎꯝ ꯑꯅꯥꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯋꯥ ꯐꯦꯃꯤꯂꯤ ꯊꯤꯔꯛꯑꯦꯅꯀꯣ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯦ ꯐꯦꯃꯤꯂꯤ ꯊꯤ ꯑꯁ ꯊꯤ ꯑꯩꯕꯨ ꯂꯥꯏꯛ ꯌꯦꯡꯁꯤꯟꯅꯕ ꯈꯣꯠꯄꯁꯦ ꯂꯩꯇꯕ ꯀꯦꯌꯔ ꯀꯥꯟꯗ ꯌꯥꯝꯅ ꯂꯧꯕꯤꯅꯕ ꯕꯤꯒꯦꯁ ꯂꯥꯏꯐ ꯂꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯥꯏꯛ ꯌꯨꯔ ꯆꯨꯝꯃꯦ ꯖꯁ ꯆꯨꯝꯃꯦ ꯑꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯌꯨ ꯍꯦꯞ ꯇꯨ ꯇꯦꯛ ꯀꯦꯌꯔ ꯕꯥꯏ ꯌꯣꯔꯁꯦꯜꯐ ꯍꯥꯏꯅꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯅꯤꯀꯣ ꯍꯥꯏꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯣꯕꯤꯌꯁꯂꯤ ꯐ꯭ꯔꯦꯟꯁꯀꯨꯝꯕꯗꯤ ꯈꯔ ꯍꯥꯏꯗꯤ ꯚꯤꯖꯤꯠ ꯇꯧꯕ ꯂꯥꯛꯀꯅꯤ ꯕꯠ ꯐꯦꯃꯤꯂꯤ ꯑꯃꯅ ꯍꯥꯏꯗꯤ ꯗꯦ ꯑꯦꯟ ꯅꯥꯏꯠ ꯍꯥꯏꯗꯤ ꯀꯦꯌꯔ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯧꯕꯤꯒꯗꯕꯗꯣ ꯀꯦꯌꯔ ꯂꯧꯕꯗꯣ ꯌꯥꯝ ꯈꯦꯠꯅꯩꯅꯀꯣ ꯈꯦꯠꯅꯩ ꯈꯦꯠꯅꯩ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯗꯤ ꯊꯦꯡꯅꯩꯀꯣ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯖꯁ ꯑꯇꯩꯒꯤꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤꯗꯁꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯇꯣꯉꯥꯟꯈ꯭ꯔꯦꯗ ꯌꯥꯝ ꯑꯗꯨꯗꯤ ꯇꯣꯉꯥꯜꯂꯦ ꯑꯗꯨꯅ ꯗꯦꯜꯂꯤꯗꯅ ꯑꯃꯨꯛꯀ ꯁꯥꯃꯟꯕꯤ ꯂꯩꯕ ꯉꯝꯗꯕ ꯆꯨꯝꯃꯦ ꯈꯣꯠꯄꯀꯣ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅꯀꯣ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯂꯦꯚꯦꯜ ꯋꯥꯡꯕꯒꯨꯝꯕ ꯑꯗꯨꯒ ꯍꯤꯠ ꯑꯗꯨꯃꯥꯏꯅ ꯋꯦꯞ ꯈꯦꯠꯅꯕ ꯑꯩꯈꯣꯏ ꯈꯦꯠꯅꯕꯗꯣ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯈꯦꯠꯅꯩ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯑꯦ ꯗꯦꯜꯂꯤꯗ ꯎꯝ ꯑꯗꯨꯕꯨ ꯑꯥꯏ ꯊꯤꯡ ꯒꯨꯔꯒꯥꯎꯟꯗꯅ ꯍꯦꯟꯅ ꯀꯨꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯍꯔꯤꯌꯥꯅꯥ ꯁ꯭ꯇꯦꯠꯇ ꯑꯩꯅ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯏ ꯕ꯭ꯔꯗꯔ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯎꯝ ꯁꯥꯕ ꯍꯥꯏꯕꯁꯤ ꯇꯊꯥ ꯍꯂꯥꯒꯤ ꯁꯥꯕꯗꯤ ꯅꯠꯇꯦꯗꯣ ꯁꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯍꯣꯏ ꯃꯅꯤꯄꯨꯔꯒ ꯌꯦꯡꯉꯗꯤ ꯌꯥꯝ ꯊꯤꯅ ꯇꯣꯉꯥꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯇꯣꯉꯥꯜꯂꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯍꯥꯏꯕꯗꯤ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕꯁꯦ ꯑꯃꯛ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯛꯇ ꯊꯦꯡꯅꯕꯗꯤ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯑꯗꯨꯝ ꯈꯜꯂꯦꯀꯣ ꯆꯨꯝꯃꯦ ꯗꯦꯜꯂꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯔꯤꯌꯦꯜ ꯋꯥꯔꯜꯒꯨꯝꯕꯅꯦꯕ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯌꯥꯝꯅ ꯀꯔꯤ ꯏꯟꯅꯔꯒ ꯍꯥꯏꯗꯤ ꯖꯁ ꯃꯁꯥ ꯃꯁꯥ ꯉꯝꯅꯕ ꯍꯣꯠꯅꯕꯒꯤ ꯑꯗꯨꯒꯤ ꯐꯤꯜ ꯑꯃꯅꯦꯕ ꯕ꯭ꯔꯗꯔꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯍꯣꯏ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯋꯥꯈꯜ ꯄꯤꯛꯊꯕꯁꯨ ꯁꯣꯟꯊꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯐꯦꯁꯇꯤ ꯇꯧꯔꯝꯒꯅꯤ ꯊꯦꯡꯅꯔꯝꯒꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯕ꯭ꯔꯗꯔꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯔꯀꯦꯁ ꯃꯣꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯝꯂꯕ ꯇꯟꯖꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯂꯕ ꯃꯤꯀꯨꯞꯇꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯁꯤ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯍꯦꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯕꯅꯦ ꯎꯝ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯕꯗ UPSC ꯑꯗꯨꯝ ꯑꯣꯕꯤꯌꯁꯂꯤ ꯑꯩ ꯑꯗꯨꯝ ꯗ꯭ꯔꯤꯝ ꯑꯣꯏꯕꯅꯤꯅꯀꯣ ꯎꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯁꯦ ꯑꯣꯏ ꯍꯥꯏꯕꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯑꯣꯏꯕꯅꯤꯀꯣ ꯁꯤꯁꯦ ꯑꯣꯀꯦ ꯑꯗꯨ ꯊꯥꯕ ꯍꯧꯕꯀꯥꯟꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯑꯇꯦꯝꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯤꯄꯦꯌꯔꯁꯨ ꯇꯧꯗꯦꯕ ꯑꯗꯨꯗꯤꯀꯣ ꯖꯁ ꯑꯩꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯅꯤꯡꯉꯦꯅ ꯊꯥꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯦꯇꯦꯝꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯤꯡꯁꯤꯡꯕꯗ ꯑꯩ ꯑꯉꯝꯕ ꯍꯣꯠꯅꯔ ꯑꯗꯨꯝ ꯊꯥꯈꯤꯕꯀꯣ ꯑꯗ UPSCꯗ ꯄꯦꯄꯔ 2 ꯂꯩꯌꯦꯕꯀꯣ ꯄ꯭ꯔꯤꯂꯤꯝꯁꯇ GS1 ꯍꯥꯏꯕ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯃꯅ CSAT ꯍꯥꯏꯕꯅꯦꯕꯀꯣ GS2ꯅ ꯄꯨꯔꯥ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯝꯕꯥꯏꯟ ꯇꯧꯕꯗꯨꯅꯦꯕ CSATꯁꯤꯅ ꯃꯦꯠꯁ ꯔꯤꯖꯅꯤꯡꯒꯨꯝꯕ ꯇꯧꯕꯁꯦ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯃꯦꯟ ꯑꯣꯏꯅꯗꯤ ꯃꯤꯅꯗꯤ GSꯀꯤ ꯄꯥꯅꯕꯅꯦꯕ CSATꯁꯤꯗ ꯖꯁ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯑꯣꯏꯕꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯑꯣꯏꯕ ꯍꯥꯏꯒꯦꯔꯥꯀꯣ ꯑꯩꯅ ꯑꯋꯥꯁ ꯂꯥꯏꯛ ꯁꯣꯔꯠ ꯁꯥꯏꯇꯦꯠ ꯑꯣꯏꯈꯤꯕꯀꯣ ꯈꯤꯇꯪ ꯑꯩ ꯂꯥꯏꯊꯣꯛꯈꯤꯕ ꯂꯥꯏꯊꯣꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ GSꯇꯗꯤ ꯀ꯭ꯂꯤꯌꯔ ꯇꯧꯔꯒ ꯑꯩꯅ CSATꯇ ꯐꯦꯜ ꯇꯧꯈꯤꯕꯒꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯈ꯭ꯔꯕꯗꯨꯀꯣ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯁꯦꯀꯦꯟ ꯑꯦꯇꯦꯝꯞꯇ ꯑꯣꯀꯦ ꯍꯥꯏꯗꯤ ꯗꯦꯠ ꯋꯥꯁ ꯑꯥꯏ ꯊꯤꯡ ꯏꯟ ꯍꯥꯏꯟꯁꯥꯏꯠ ꯍꯥꯏꯒꯦꯔꯥꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯁꯨ ꯈꯪꯈꯤꯗꯦ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯔꯀꯦꯁ ꯃꯣꯃꯦꯟ ꯑꯣꯏꯅꯤꯅꯀꯣ ꯕꯠ ꯑꯗꯨ ꯃꯇꯝꯗ ꯑꯩꯁꯦ ꯂꯥꯏꯛ ꯍꯥꯏꯗꯤ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯕꯤꯒꯦꯁ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯀꯣ ꯍꯥꯏꯗꯤ ꯑꯩꯁꯤ ꯑꯗꯨꯝꯗꯅ ꯑꯣꯜꯔꯦꯗꯤ 2 years ꯐꯥꯖꯤꯜꯂꯛꯑꯦꯀꯣ ꯑꯩꯅ ꯑꯣꯀꯦ ꯑꯣꯀꯦ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯑꯣꯀꯦ ꯑꯣꯀꯦ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯂꯣꯏꯔ ꯂꯩꯔꯛꯄꯁꯦ ꯍꯥꯏꯗꯤ ꯕꯦꯁꯤꯀꯂꯤ 2 years ꯑꯣꯐ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯍꯥꯏꯒꯦꯔꯥꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯍꯤ ꯑꯅꯤꯁꯤ ꯂꯥꯏꯛ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯝ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯆꯍꯤ ꯆꯨꯝꯃꯦ ꯄꯩꯁꯥꯁꯦ ꯌꯨꯝꯗꯒꯤ ꯊꯥꯔ ꯂꯩꯔꯤꯅꯦꯕꯀꯣ ꯊꯥꯔꯤꯕꯅꯤꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯁ ꯀꯔꯤꯅꯣ ꯑꯣꯏꯅ ꯇꯧꯔꯤꯁꯤ ꯀꯥꯏꯅꯀꯣ ꯑꯁꯤꯁꯨ ꯑꯃꯨꯛꯀ ꯐꯦꯜ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯑꯃꯨꯛꯀ ꯆꯍꯤ ꯑꯃ ꯑꯩ ꯃꯥꯡꯕꯗ ꯑꯩ ꯉꯝꯃꯔꯣꯏꯅ ꯈꯟꯕ ꯑꯗꯨꯅ ꯑꯗꯨꯝ ꯗꯥꯔꯀꯦꯁ ꯃꯣꯃꯦꯟꯗꯅ ꯑꯩ ꯇꯨ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯂꯥꯏꯛ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯈꯟꯕꯁꯦ ꯂꯥꯏꯛ ꯑꯩ ꯂꯥꯏꯔꯤꯛ ꯍꯣꯏ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯈꯣꯠꯀꯦ ꯕꯠ ꯏꯁꯥ ꯏꯇꯣꯝꯗ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ ꯑꯥꯏ ꯍꯦꯞ ꯇꯨ ꯁꯞꯄꯣꯔꯠ ꯃꯥꯏꯁꯦꯜꯐꯅ ꯈꯟꯕ ꯍꯧꯔꯛꯑꯦꯕꯀꯣ ꯁ꯭ꯇꯦꯟ ꯑꯃ ꯂꯧꯗꯕ ꯌꯥꯗꯦ ꯑꯩ ꯍꯥꯏꯕ ꯁ꯭ꯇꯦꯟ ꯂꯧꯔꯒ ꯑꯁꯤꯗꯤ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥ ꯑꯗꯨꯝ ꯍꯥꯏꯅ ꯕꯔꯗꯟ ꯄꯤꯔꯒ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯔꯚꯤꯁꯀꯨꯝꯕ ꯇꯧꯔ ꯂꯩꯕ ꯑꯃꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯜ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯂꯩꯇꯕꯅꯤꯅꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯣꯏꯅ ꯑꯉꯝꯕ ꯑꯗꯨꯝ ꯊꯤꯔ ꯊꯥꯕꯅꯤꯅꯀꯣ ꯑꯩꯅ ꯑꯗꯨ ꯗꯤꯁꯤꯖꯟ ꯂꯧꯕꯁꯦ ꯑꯩꯁꯦ ꯑꯁ ꯑꯩ ꯊꯕꯛ ꯑꯃꯗꯤ ꯐꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯅꯀꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯕꯅꯦ ꯑꯗꯨꯗꯤꯀꯣ ꯑꯣꯀꯦ ꯑꯗ ꯕꯠ ꯕꯦꯁꯤꯀꯂꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ
I was fortunate hairega adudi bank PO SBI da phangkiba admaina because the brother struggle yam tawring yam tam mioba mo ibne no wakhanda dum aina tawri bisi karino tawraga ju oigadra thokadra aina ningjariba ai pandam sibu thungma ngamgadra sibu kanaribra oigadoribra habu chingbu adugumba feelings wakhan lakpra ai yare da give up tawrgi atopa phang tawrgi habu madum ai si mana graduation tawringa didi mana wakhan ama laki amak ko ai second year loiba andara ko part time thige na wakhan ami laki ko dubai se fortunately hagra unfortunately hagra ko ai tawgi tawkite okay kai nam da ina pra north campus laimne ko dugam ka thabuk tawkom na south laimne na ai hangar handa chap do hen tan gra pai hai gra ko pesa sen ting da wi that khan bi ko aside adubu like I said hadi adugi ai darkest moment da aina decision lawbu anda ai basically ꯑꯩꯒꯤꯗꯤ ꯁꯤꯁꯦꯠꯁꯤ ꯋꯤꯛ ꯑꯣꯏꯌꯦꯅꯀꯣ ꯁꯤꯁꯦꯠ ꯍꯧꯖꯤꯛꯀꯤ ꯃꯦꯠꯁ ꯏꯪꯂꯤꯁ ꯔꯤꯖꯅꯤꯡꯗꯣ ꯑꯗꯨꯁꯨ ꯑꯗꯨ ꯋꯤꯛ ꯑꯣꯏꯌꯦꯅ ꯑꯩꯅꯗꯤ ꯕꯦꯡꯒꯤ ꯂꯦꯚꯦꯜꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯟꯕꯁꯤꯀꯣ ꯕꯦꯡꯒꯤ ꯂꯦꯚꯦꯜꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯗꯤ ꯁꯤꯁꯦꯠꯁꯦ ꯑꯩ ꯉꯝꯒꯅꯤꯅ ꯈꯟꯕꯤꯀꯣ ꯕꯠ ꯑꯗꯨꯃꯥꯏꯅ ꯕꯦꯡꯒꯤ ꯊꯥꯕꯗ ꯑꯩꯅ ꯕꯦꯡ ꯑꯦꯛꯖꯥꯝ ꯑꯗꯨꯝ ꯊꯥꯖꯤꯜꯂꯒꯦꯅ ꯊꯥꯕꯅꯦꯕ ꯑꯩ ꯕꯦꯡꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯑꯩꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯗ ꯑꯩ ꯋꯥꯁ ꯑꯒꯦꯟ ꯍꯥꯏꯗꯤꯀꯣ ꯚꯦꯔꯤ ꯐꯣꯔꯆꯨꯅꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯕꯥꯏ ꯒꯣꯗꯁ ꯒ꯭ꯔꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ IUPS PO IUPS PO ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ SBIꯗꯤ ꯃꯣꯏ ꯇꯣꯉꯥꯟꯅ ꯀꯟꯗꯛ ꯇꯧꯋꯦꯕꯀꯣ SBI PO ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯅꯤꯁꯤ ꯊꯥꯔꯦ ꯑꯗꯨꯒ IUPS POꯗꯨꯅ ꯄ꯭ꯔꯤ ꯈꯜꯂꯒ ꯃꯦꯟꯁ ꯑꯩꯅ ꯗꯦꯜꯂꯤꯗ ꯊꯥꯕ ꯇꯟꯕꯤꯀꯣ ꯑꯃꯨꯛꯀ ꯄꯩꯁꯥꯗꯣ ꯇꯤꯡꯅꯤꯡꯗꯕꯤꯀꯣ ꯍꯥꯏꯗꯤ ꯁꯣꯝꯗ SBI POꯒꯤ ꯄ꯭ꯔꯤꯂꯤꯝꯁ ꯐꯥꯎꯈ꯭ꯔꯕꯤꯀꯣ ꯑꯩꯅ SBI POꯗꯣ ꯍꯣꯠꯅꯒꯦꯅꯀꯣ ꯑꯗꯨꯃꯥꯏꯅ I was very fortunate when I first attempt ꯑꯗꯨꯝ ꯆꯪꯕ ꯉꯝꯈꯤꯕ chahi kya dana haibisi ꯑꯗꯨꯗ I was 22 years old ꯀꯣ back in 2020 2023 2023 ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯕꯗꯤ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯁꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ okay brother ngona any question macha ma hangning what is the price of ambition brother ga answer kari wai if I had to like say one thing I think the sacrifices that goes under the hard work I did lady because kay no harga obviously trade in tawdam in everything hay ko trade in tawdam diya ko nang ambition khata leraga haita concrete effort yaudari concrete over outcomes lawi ko nangi nangna pamsabu goal do atu phangbusu ngam ba duna obviously nang trade tawba tabni krang nangi sacrifice ko nangi time ogira nangi effort ogira ai mi ga punba gandu so pam kan punna ba asangi dum room na khumba lai pa adu matam I think that would be like the IT price so in kali okay mi ba habsi isana isabu chingna ba hab tare self doubt simari dum lei mi ba mo ba na brother mi kan su khanglam ba yai khanglam da ba yai adabu self doubt lei matam da brother na do kamaina deal tawge isagi self doubt brother have them chume ko self doubt have saying especially graduation chapter missing that and if I'm not very wrong hagara graduation chapter line china hena like le have tare for example krigno harga 12 ek lorga mi professional line gumba chap ko adi IIT gumba dum Z gumba thar changiba na tara ni tharga MBBS tamgyo moi gina set over line ama leba moi sakidom dum chumding chapa graduation chatpa kangbu singchina kmai tawraga limitless oiba haidi nang lorga nang master tawgira PhD tawgira natabida graduation lorga nang direct exam thaba hogira nothing is certain hagira aduna ko adwana yamna uncertainty to man wange aduna along with uncertainty haidi ko self doubt am lai have tare on ko sing haidi haidi aina to lowriba lines bu haidi sibu ko na success pangira pangoigira ga ko adu matam da su aingonda self doubt lagum tamda almost to a point haira haidi I see like mental issues tum khara lakpa hoy habte sing haidi ko haid du se dum ikai de sing haidi ko ai jama hospital si yaubne haidi numidang ama mana dari paring ada sudden haidi panic attack like type lakpi ko so mangam de bi ko these are like actual real stuff haida haidi me na di yam pak wari shaning da ba but me khudeng mang da ni I face on khalam me ko especially competitive exam sang sing se because daily the shouting lega idea the pressure ko imai pabu moi bu disappoint tawni habra society bu disappoint tawni habra idea khoina khange ne khan bisante ba because khaloi ge khalo su dum automatically dum lak ko adu kamai deal taw matam da ai gona di ai gi biggest strength hagara I turn towards God hagara ko ai gi experience ti oi angang odi dum sunday school car khot pa taw su but actual haidi understand taw bo hobudo haidi shi ni habdo ai gona di college to oi ke ba mana adu matamda ai amna I was fortunate hagara Delhi da khoi gi church kamin da mising do
moina on yam help tawki adum tam ko Okay. aduna there was like my source of comfort hagara adum tam da hadi Okay. answer in the midst hagara hadi Hi, hi, hi. In the uncertain midst. oiba self doubt matam dur ko duga ani shubda koi obviously ima pa di lere ko marmakte dum Lay, marmakte mo su wari sabat adum shaiba ko ai share tawdo adum ko Hi, hi. aduga marmakte amka ima pa adum share tawse talle kaina mo ko wakhan wa kini khan man ko ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯀꯃꯥꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯍꯣꯏ ꯁꯤꯌꯔ ꯇꯧꯔꯨꯔꯒ moi ꯃꯣꯏꯅ share tawdi henam ka moi wakhan wa ni khan man ko adum amka adum matam du sam ka ai gonna di I was very fortunate with that I girlfriend mal ebo ko partner Okay. ibani su dum same line sa mineba competitive line se ma so Okay. MPSC da rank 31 tabane ba ai Okay. Shamita ko ebo ko ana police phangado male ko Congratulations. police phangre already my ko already Congratulations. offer letter lakre ba Okay. adubu khoina same line na chap minera hai tare hai competitive line se ko exam se chap na manam thai adu ana ko Okay. sine share tawraga sine swine tawna amana ama push tawdo I think that was also like one of my biggest strength I got. Okay. Cumulative, all of them combined. I was like, aduna maram oraga like I'm gonna di. I'm the help tau have that I don't know. Encouragement habisi it comes in many form. Mm. Makal gi angle rom digi dum lakani. Tonga lakani. Kana kana bu share tawung ngam so obviously imai pa di dum lagi na ko. Akoi na budi khalle hoi. Ai ni si hairo ga imai pa se amuk hen na wa ki gadra. Horeng pu bu ngam da gi BP wang ki dana muka adugumba habdi nuai taba thok 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 kadra habdi akoi khandaba nate khalle ba matam chupada. Adu amrom da hai ga muka opposite rom da hai ga di. Akhoi kitang lan ba akhoi kitang nuai tab matam da thawai voice no thawai kitang nuai tab matam da wakan kitang nuai tab matam da pi kitang ta matam da hakchang bu kitang nuai tab matam da khwai di ahan ba mukta da khang bu sikana no imai pa wi da call tawrakani Chume hai. nang karmai leiri Hoi. mang nuai te ima mang nuai te Chume. baba smaina mangi nang kari lan ba tawkhre ko ima baba ahan ba moina dum lakani adun moina hana khangi moina hana uwe Chume hoi. adun khoi problem share dum hoi obviously 100% share taw dum maksu takai dum khanga leirabne Chume hoi. akoina 50% share taw ngam ba sidi aside mayam dum encourage tawning adum aron tawning one ni ko Hoi. right after graduation nang dum struggle tawre exam thai thokpa kana tawre and then nang na I as a preparation tawboy na dum ai si test law yenge na thabadi exam ni haire brother na ko and fortunately results to thokre thabok so phangre bank PO gi SBI da thabok phangre that was way back in 2023 gi sahi da si phaw da mi khra gi makti yamna wawa exam mo oiri bane akhoi gi state level da has bank PO mo clear to wise imai pa khra gi makti pen jara ne ya jara ko adu brother on the satisfaction like da ba pen da kari gi no ha bani da Cliche words ko aina angang oir pada aina dum nising ko ai compulsory UPSC thani khan mane dum adu ya ona grace ma like ko so service line sakani na ko to main on kari gra ga koi ima se asing mari tangkul ne mari ko imari tangkul ne do ipa na tarau ne ko ado ipa na dum wari sanab da yamam dam na moi wari se koi mi like tabi ko ram pada for example khudong sa phangada bum su phanghau ko for example scheme gumba hedi for example beneficiary gumda hedi yaw ram da khot da ko man ko mo wari zum khar dum tare ko tab gan zum wakhan zum second hari kan nuai te ko hedi koi ji koi si mi le tabi ne ko dum khan ko for example koi marta mi manak thoga khra representative or am main obi ai ko hena adu main meno ne gi main lakhi ne ba adu drive ta gona to angang dum lai ko aduga hojik brother hai tab bank PO once thabak shuba ho ban ko hoi sum sheng na hai ko bank PO mi mana bank PO phangadi like completely like stable life aina adum phang ngam he ko salary wise adum nak SBI mo ko mo na salary mo ko yame ko moi salary gi matung ina ko mo na perks hadi loan gi oigra kai oigra ko aduga adum benefits allowance whatever mi amana ko num any bank PO ko do SBI PO dum hen bung hen ge dawrim ne ko any bank PO phang da stable hai ko nupi angang thirum lei bi arab ne ba sheng hai ko lei bi am yawe ko hoina khang ba da ko adubu ai go na di sman dum ai gi drive tum lakhi ne na ko ai ji thabak shubo se ai exam pi di tokte ai di exam pi ba tok tar su ai there have been times ha ga ko ai ne thabak shu ganda tokning bu yaw ga ko I just
ꯀꯔꯤꯒꯤꯔꯥ ꯍꯥꯏꯕꯒ ꯑꯩꯒꯤ ꯃꯦꯟ ꯑꯣꯏꯅ ꯁꯦꯀꯦꯟ ꯄꯣꯁꯇꯤꯡ ꯂꯩꯔꯤꯁꯦ ꯖꯣꯔꯍꯥꯠꯇ ꯇꯥꯏꯌꯦꯕ ꯑꯁꯥꯝ ꯍꯣꯏ ꯑꯁꯥꯝ ꯖꯣꯔꯍꯥꯠ ꯇꯥꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯁ꯭ꯇꯦꯖ ꯍꯥꯏꯒꯦꯔꯥ ꯑꯩꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨ ꯃꯇꯝꯗ BNPOꯁꯦ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯂꯤ ꯑꯗꯨꯝ ꯋꯥꯏ ꯈꯪꯉꯦꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛ 9:30ꯒꯨꯝꯕ ꯆꯠꯄ AM ꯑꯗꯨꯒ ꯍꯜꯂꯛꯇ ꯈ꯭ꯋꯥꯏ ꯉꯟꯕꯗ ꯀꯣ 6:30 PM ꯀꯣ 6, 7 ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯖꯣꯔꯍꯥꯠꯇꯗꯤ ꯑꯗꯨꯒꯤ ꯃꯣꯁ ꯑꯦꯛꯁꯇ꯭रीम ꯐꯣꯔꯝꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯌꯨꯛꯇ ꯑꯗꯨꯝ ꯆꯠꯂꯒ ꯅꯨꯡꯗꯥꯡꯁꯤ ꯑꯗꯨꯝ 9-10 ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯄꯁꯨ ꯑꯗꯨꯝ ꯍꯧꯔꯦꯕ ꯍꯥꯏꯗꯤ ꯗꯦꯠ ꯋꯥꯁ ꯐꯣꯔ ꯂꯥꯏꯛ ꯅꯤꯌꯔꯂꯤ ꯍꯥꯏꯗꯤ 6-7 monthsꯀꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯐꯦꯁ ꯇꯧꯔꯛꯄꯀꯥꯟꯗꯗꯤ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎ ꯇꯦꯝꯇꯦꯁꯟꯕꯨ ꯂꯥꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯇꯦꯝꯇꯦꯁꯟ ꯏꯟ ꯗ ꯁꯦꯟꯁ ꯂꯥꯏꯛ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯊꯥꯕ ꯇꯣꯛꯑꯁꯤꯔꯥ ꯁꯤꯅ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯩꯒꯤꯀꯣ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯈꯟꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯍꯧꯋꯦꯕꯀꯣ ꯋꯥꯃꯟꯈ꯭ꯔꯕꯤ ꯀꯣ ꯍꯥꯏꯕꯗꯤ 9-10ꯗ ꯍꯜꯂꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯑꯣꯏꯊꯣꯛꯇ꯭ꯔꯦꯕ ꯀꯩꯁꯨ ꯀꯣ ꯑꯗꯨꯅ ꯕꯠ ꯁ꯭ꯇꯤꯜ ꯍꯥꯏꯗꯤꯀꯣ ꯑꯩꯅ ꯈꯟꯕꯁꯦ ꯗꯤꯁ ꯁꯦꯜ ꯄꯥꯁ ꯍꯥꯏꯅ ꯍꯥꯏꯞꯇ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯑꯃꯗꯤ ꯁꯤꯟꯈꯤꯅꯦꯅꯀꯣ ꯑꯗꯨꯅ ꯍꯟꯗꯛ I was like very fortunate ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯖ ꯍꯦꯛ ꯂꯣꯏꯔꯒ ꯑꯩ ꯁꯤꯂꯣꯡꯗ ꯄꯣꯁꯇꯤꯡ ꯐꯪꯉꯦ ꯁꯤꯂꯣꯡꯗꯅ ꯑꯃꯨꯛꯀ ꯖꯣꯔꯍꯥꯠꯇꯒꯤ ꯑꯃꯨꯛ ꯁꯤꯂꯣꯡ ꯐꯪꯉꯦ ꯁꯤꯂꯣꯡꯗꯗꯤ ꯑꯩ ꯄꯨꯟꯁꯤ ꯄꯨꯔꯥ ꯍꯣꯡꯕ ꯂꯥꯛꯑꯦ ꯏꯁꯣꯔꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯁꯦꯝꯕꯤꯕꯁꯤꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯁꯤꯂꯣꯡꯗꯗꯤ ꯕ꯭ꯔꯥꯟꯁꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯦꯔꯥꯀꯣ ꯄꯨꯟꯕ ꯅꯨꯡꯉꯥꯏꯕ ꯕ꯭ꯔꯥꯟꯁ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯀꯥꯎꯗꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩꯀꯣ ꯃꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯔꯀꯤꯡ ꯑꯋꯥꯔꯁ ꯈꯔ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯦꯀꯣ ꯑꯗꯨꯝ ꯍꯜꯂꯛꯄꯁꯦ 6ꯀꯨꯝꯕꯗ ꯍꯜꯂꯛꯄ ꯍꯧꯔꯦꯀꯣ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ 5:30 ꯉꯜꯂꯗꯤꯀꯣ ꯑꯩꯉꯣꯟꯗ ꯃꯦꯅꯦꯖꯦꯕꯜ ꯑꯣꯏꯕ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯍꯟꯗꯛ ꯏꯚꯟ MPSC ꯃꯦꯟꯁ ꯊꯥꯕ ꯀꯥꯟꯗꯁꯨ ꯁꯨꯇꯤꯒꯨꯝꯕ ꯑꯩ ꯂꯧꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦ ꯑꯩꯉꯣꯟꯗꯀꯣ ꯑꯩꯒꯤ ꯍꯣꯠꯅꯕꯗꯨ ꯎꯔꯒ ꯍꯥꯏꯖꯔꯀꯣ ꯑꯩꯁꯦ ꯕ꯭ꯔꯥꯟꯁꯇ ꯑꯗꯨꯝ ꯃꯇꯝ ꯐꯪꯕꯀꯥꯟꯗ ꯑꯩ ꯑꯉꯝ ꯑꯉꯝꯕ ꯐꯣꯟ ꯑꯗꯨꯝ ꯄꯥꯔ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯑꯗꯨꯁꯨ ꯌꯥꯎꯕꯤꯅꯦꯕ ꯑꯩꯒꯤ ꯗ꯭ꯔꯥꯏꯕꯁꯦ ꯑꯩꯒꯤ ꯖꯁ ꯑꯩꯒꯤ ꯑꯂꯣꯟꯗꯨꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯖꯁ ꯔꯥꯏꯠ ꯄ꯭ꯂꯦꯁ ꯑꯦꯠ ꯗ ꯔꯥꯏꯠ ꯇꯥꯏꯝ ꯑꯗꯨꯃꯥꯏꯅ ꯄꯣꯁꯇꯤꯡ ꯑꯗꯨ ꯐꯪꯉꯒ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯔꯛꯄꯤꯒꯤ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯉꯝꯒꯅꯤꯅ ꯊꯥꯖꯔꯒ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯃꯦꯟꯁ ꯊꯥꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯦꯀꯣ ꯏꯟꯇꯔꯚꯤꯌꯨ ꯄꯤꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯑꯩꯅ ꯀꯥꯎꯗꯕ ꯍꯥꯏꯒꯦꯔꯥꯀꯣ ꯃꯥꯗꯤ ꯅꯦꯄꯥꯂꯤꯅꯦꯕꯀꯣ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯜꯂꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣꯈꯔ ꯋꯥꯕꯅꯤꯅꯀꯣ ꯏꯚꯟ ꯄꯨꯡ 6-7 ꯍꯜꯂꯛꯑꯁꯨ ꯋꯥꯕꯅꯤꯅꯀꯣ ꯃꯥꯅ ꯔꯨꯇꯤꯟꯁꯤ ꯍꯣꯡꯉꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯉꯣꯟꯗꯀꯣ ꯑꯩꯁꯦ ꯑꯗꯨ ꯍꯣꯡꯈꯤꯕꯒꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯁꯨ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯔꯨꯇꯤꯟꯁꯦ ꯀꯃꯥꯏꯅ ꯍꯣꯡꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯜꯂꯛꯑꯒ ꯄꯥꯕꯁꯤ ꯑꯗꯨꯝ ꯀꯣꯛꯇ ꯆꯪꯗꯕꯅꯤꯅꯀꯣ ꯍꯦꯛ ꯍꯜꯂꯛꯑꯒ ꯑꯩꯅ ꯇꯧꯕꯁꯤ ꯇꯨꯝꯃꯦꯕ ꯍꯦꯛ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯑꯗꯤ ꯇꯨꯝꯃꯦ 8 ꯑꯗꯨꯋꯥꯏꯗꯒꯤ ꯇꯨꯝꯈ꯭ꯔꯒ ꯑꯌꯨꯛ ꯑꯣꯏꯅ ꯍꯧꯒꯠꯄꯅꯦꯕ ꯑꯌꯨꯛꯁꯦ ꯄꯨꯡ 2-2-3 ꯍꯧꯒꯠꯂꯒ ꯄꯥꯕ ꯍꯧꯔꯦꯕ ꯑꯗꯨ ꯗꯦꯠ ꯋꯥꯁ ꯂꯥꯏꯛ ꯑ ꯕꯤగ్ ꯆꯦꯟꯖ ꯍꯥꯏꯒꯦꯔꯥ ꯑꯩ ꯃꯦꯠ ꯏꯟ ꯃꯥꯏ ꯔꯨꯇꯤꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐ꯭ꯔꯦꯁꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯝꯁꯨ ꯐꯪꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗ ꯃꯉꯣꯟꯗꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯌꯦꯡꯁꯨ ꯌꯦꯡꯉꯝꯗꯕ ꯌꯥꯏꯀꯣ ꯕꯠ ꯁ꯭ꯇꯤꯜ ꯃꯉꯣꯟꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯑꯃꯀꯣ ꯗꯤꯇꯔꯃꯤꯅꯦꯁꯟ ꯉꯁꯥꯏꯒꯤ ꯗ꯭ꯔꯥꯏꯚ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯕ꯭ꯔꯗꯔꯅ ꯄꯥꯝꯈꯤꯕ ꯅꯤꯡꯖꯈꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯁꯤꯟꯕꯤꯕ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯔꯥꯏꯠ ꯑꯦꯠ ꯗ ꯇꯥꯏꯝ ꯑꯗꯨꯒꯨꯝꯕ ꯇꯤꯝꯃꯦꯠ ꯐꯖꯕ ꯐꯪꯕꯤꯕ ꯀꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯕ ꯃꯤ ꯐꯪꯕ ꯑꯗꯩ ꯕ꯭ꯔꯗꯔꯉꯣꯟꯗ ꯃꯇꯝ ꯈꯔ ꯐꯪꯕ ꯀꯥꯏꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯁꯨ ꯐꯪꯂꯛꯄ ꯑꯗꯨꯒꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯗꯔ ꯆꯦꯟꯖꯦꯁ ꯈꯔꯗꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝꯗꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯉꯝꯕ ꯍꯣꯠꯅꯔꯦ ꯅꯠꯇ꯭ꯔꯥ ꯖꯁ ꯔꯥꯏꯠ ꯄ꯭ꯂꯦꯁ ꯑꯦꯠ ꯗ ꯔꯥꯏꯠ ꯇꯥꯏꯝ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯀꯣ ꯆꯨꯝꯃꯦ ꯇꯟꯖꯥꯗꯨꯃꯛꯇꯨꯗ ꯃꯇꯝꯗꯨ ꯑꯗꯨꯃꯥꯏꯅ ꯐꯪꯈꯤꯕꯒꯤ ꯉꯁꯥꯏ ꯕ꯭ꯔꯗꯔꯅ ꯄꯥꯝꯖꯔꯤꯕ ꯑꯩ ꯁꯤ ꯇꯧꯔꯔꯣꯏꯁꯤꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯗꯥꯎꯠꯇꯨ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯉꯝꯈ꯭ꯔꯦꯕ ꯉꯁꯥꯏ ꯃꯇꯝꯗꯨꯗ ꯅꯠꯇ꯭ꯔꯥ ꯑꯣꯕꯚꯤꯌꯁꯂꯤ ꯊꯕꯛꯇꯒꯤ 5-6ꯇ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯅꯤ ꯌꯥꯝ ꯑꯦꯛꯖꯣꯁ ꯑꯣꯏꯕ ꯃꯇꯝꯅꯦꯕ ꯍꯛꯆꯥꯡ ꯆꯣꯛꯊꯔꯒ ꯏꯅꯔꯖꯤ ꯂꯩꯇꯕ ꯃꯇꯝꯅꯦꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯗꯕ ꯇꯟꯕ ꯃꯇꯝꯅꯦ ꯑꯁꯤꯗ ꯑꯃ ꯑꯦꯗ ꯑꯣꯟ ꯇꯧꯔꯗꯤꯀꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗꯀꯣ ꯑꯩꯁꯦ ꯀꯟꯅ ꯃꯦꯟꯁꯀꯤ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯄꯥꯁꯦ ꯑꯩ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯣ ꯂꯥꯏꯛ ꯃꯥꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯃꯥꯅ ꯍꯧꯒꯂꯧꯕ ꯃꯥꯅ ꯂꯣꯏꯅ ꯍꯦꯟꯗꯜ ꯇꯧꯕꯅꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯖꯁ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯅꯀꯣ ꯑꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯈꯣꯠꯄ ꯌꯥꯝ ꯑꯃꯅꯀꯣ ꯍꯥꯎꯁ ꯍꯣꯜ ꯆꯣꯔꯁꯀꯨꯝꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯂꯣꯡꯗ ꯃꯥꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯩ ꯏꯕꯥꯅꯤ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨ ꯃꯥꯕꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯟꯁꯟ ꯇꯧꯅꯤꯡꯕꯅꯦ ꯄ꯭ꯔꯣꯄꯔ ꯐꯦꯃꯤꯂꯤ ꯑꯃ ꯔꯟ ꯇꯧꯕ ꯃꯦꯅꯦꯖ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯩꯔꯒ ꯏꯁꯥ ꯏꯇꯣꯝꯇ ꯂꯩꯔꯒ ꯇꯧꯕ ꯃꯇꯝꯗꯗꯤ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯅꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯦ ꯍꯣꯏ ꯑꯗꯨꯅ ꯏꯂꯥꯏ ꯇꯔꯥꯏꯅ ꯂꯧꯕꯗꯤ ꯌꯥꯗꯦ ꯃꯣꯏꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯀ꯭ꯔꯦꯗꯤꯠ ꯄꯤꯒꯗꯕꯅꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯣꯏꯉꯣꯟꯗ ꯍꯣꯏ ꯄꯤꯒꯗꯕꯅꯦ ꯑꯗꯨꯃꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯍꯣꯏ ꯍꯥꯏꯕꯗꯤ ꯍꯣꯏ ꯁꯦ ꯍꯥꯟꯅꯗꯤ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛꯅ ꯈꯪꯂꯛꯄꯅꯤ ꯑꯣꯀꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯀꯅꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯈꯨꯗꯤꯡꯃꯛ ꯗꯤ ꯁꯤ ꯑꯣꯏꯅꯤꯡꯉꯦ ꯈꯨꯗꯤꯡꯃꯛ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯣꯏ ꯑꯣꯏꯅꯤꯡꯉꯦ ꯑꯦꯕ꯭ꯔꯤꯕꯗꯤ ꯋꯥꯟꯁ ꯇꯨ ꯕꯤꯀꯝ ꯁꯝꯋꯟ ꯑꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯣ ꯑꯩꯗꯤ ꯇꯧꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯃꯇꯝꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯑꯩ ꯆꯍꯤ ꯂꯤꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯨꯝꯕ ꯇꯝꯕ ꯉꯝꯗꯦ ꯑꯣꯗꯤꯌꯟꯁꯀꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯗꯕ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕ ꯃꯤ ꯑꯦꯝꯕꯤꯁꯟꯗꯤ ꯂꯩꯖꯕ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯔꯝ ꯁꯤꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯑꯩꯒꯤ ꯃꯦꯁꯦꯖꯁꯤꯀꯣ ꯂꯥꯏꯛ ꯕꯦꯔꯤ ꯁꯤꯝꯄꯜꯅꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯤꯀꯣ ꯂꯥꯏꯛ ꯑꯣꯕꯤꯌꯁꯂꯤ ꯈꯟꯅꯕ ꯌꯥꯎꯗꯦꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯑꯣꯕꯤꯌꯁꯂꯤ ꯑꯥꯏ ꯀꯦꯅꯣꯠ ꯁꯦ ꯐꯣꯔ UPSC ꯕꯤꯀꯣꯁ ꯑꯩ ꯏꯁꯥꯕꯨ ꯍꯥꯏꯗꯤ ꯐꯥꯎꯗ꯭ꯔꯤꯕꯅꯤꯅꯀꯣ ꯕꯠ ꯏꯟ ꯑꯦꯅꯤ ꯑꯦꯛꯖꯥꯝ ꯀꯣ ꯅꯪ ꯐꯥꯎꯒꯦꯕ ꯍꯥꯏꯔꯗꯤꯀꯣ ꯖꯁ 1 yearꯁꯦ ꯖꯁ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯩ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯟꯂꯤ ꯂꯥꯏꯛ ꯅꯪꯅ ꯍꯧꯖꯤꯛ ꯄꯨꯟꯁꯤꯗ ꯆꯠꯂꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯑꯣꯀꯣ ꯖꯁ 1 year 1 year ꯑꯣꯐ ꯂꯥꯏꯛ ꯄꯤꯌꯣꯔ ꯗꯦꯗꯤꯀꯦꯁꯟ ꯀꯣ ꯄꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯇꯥꯏꯝꯁ ꯅꯣꯠ ꯏꯚꯟ 1 year ꯑꯣꯏꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯖꯁ 7-8 monthsꯁꯨ ꯌꯥꯝꯅꯦꯕꯀꯣ ꯕꯠ ꯅꯪꯅ ꯑꯗꯨꯗꯣ ꯗꯦ ꯑꯦꯟ ꯅꯥꯏꯠ ꯀꯣ ꯖꯁ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯅ 1 year ꯄꯤꯕꯗꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯤꯒꯤ ꯑꯗꯨꯝ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯦꯔ ꯏꯁ ꯑꯣꯜꯋꯦꯁ ꯑ ꯂꯥꯏꯠ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯇꯅꯜ ꯍꯥꯏꯅꯕꯅꯦꯀꯣ ꯍꯥꯏꯗꯤ ꯍꯣꯞ ꯂꯩꯇꯦ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕꯁꯤ ꯂꯩꯇꯦ ꯀꯥꯟꯅꯕ ꯁꯦꯡꯅ ꯂꯩꯇꯦ ꯍꯥꯏꯔꯗꯤꯀꯣ ꯅꯪ ꯑꯔꯊ ꯍꯣꯞ ꯂꯩꯇꯦ ꯂꯩꯕꯤꯅꯦꯕ ꯍꯤꯡꯉꯤꯁꯤ ꯁꯦꯡꯅ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯣꯞꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦ ꯀꯣ ꯑꯗꯨꯒ ꯖꯁ ꯍꯥꯏꯕꯗ 1 year ꯗꯦꯗꯤꯀꯦꯁꯟ 1 year ꯑꯣꯐ ꯄꯤꯌꯣꯔ ꯗꯦꯗꯤꯀꯦꯁꯟ ꯄ꯭ꯔꯦꯞ ꯄꯤꯍꯟꯅꯤꯡꯉꯦ ꯑꯦꯟ ꯏꯠꯁ ꯗꯦꯐꯤꯅꯦꯠꯂꯤ ꯑꯆꯤቨꯕꯜ ꯗꯤꯁꯀꯔꯦꯖꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯣꯟꯂꯥꯏꯟꯗꯁꯨ ꯄꯣꯠ ꯆꯩꯁꯤ ꯐꯪꯗꯕ ꯂꯩꯇꯦꯕ ꯂꯩꯇꯦ ꯍꯦꯛꯇ ꯂꯩꯇꯦ ꯋꯥꯈꯟꯗ ꯑꯁ ꯑꯩ ꯗꯦꯜꯂꯤ ꯆꯠꯇ꯭ꯔꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯋꯥꯈꯜꯁꯦ ꯍꯥꯟꯅꯗꯤ ꯂꯩꯔꯝꯃꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯟꯅꯗꯤ ꯍꯣꯏ ꯆꯨꯝꯁꯨ ꯆꯨꯝꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯍꯣꯏ 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 ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯈꯦꯠꯅꯕꯅꯤꯅꯀꯣ ꯌꯥꯝ ꯈꯦꯠꯅꯩ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅꯁꯨ ꯅꯠꯇꯦꯕ ꯑꯩ ꯏꯁꯥꯃꯛ ꯐꯥꯎ ꯑꯩꯁꯤ ꯗꯦꯜꯂꯤꯗ ꯆꯍꯤ 2 ꯈꯛꯇ ꯂꯩꯔꯒ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯑꯩ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯅꯦꯕ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯨꯁꯨ ꯍꯥꯏꯅꯤꯡꯕꯁꯤ ꯖꯁ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯑꯣꯀꯦ ꯖꯁ ꯅꯁꯥ ꯉꯁꯥꯏ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃꯕꯨ ꯂꯩꯔꯗꯤꯀꯣ ꯑꯗꯨꯝ ꯉꯝꯕꯅꯦ ꯁꯦꯡꯅ ꯑꯣꯀꯦ ꯍꯥꯏꯒꯦ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯝꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯀꯦ ꯆꯥꯎꯈꯠꯄ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯣꯟꯂꯥꯏꯟꯗ ꯐꯪꯗꯕ ꯂꯩꯔꯝꯃꯣꯏ ꯂꯩꯇꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯇꯁꯦꯡꯅꯕꯨ ꯇꯧꯒꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯒꯦ ꯉꯝꯕ ꯉꯝꯗꯕꯗꯨꯗꯤ ꯔꯤꯖꯜꯇꯨꯕꯨꯗꯤ ꯇꯝꯕ ꯉꯝꯗꯦ ꯅꯠꯇ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯦꯁ ꯑꯩꯒꯤ ꯉꯝꯖꯕꯗꯨ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯦꯐꯔꯠꯇꯨ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯔꯤꯁꯣꯔꯁꯇꯨ ꯂꯩꯖꯕꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯅ ꯅꯠꯇ꯭ꯔꯥ ꯑꯦ ꯌꯥꯝ ꯆꯥꯎꯈꯠꯄ ꯃꯇꯝꯅꯤ ꯆꯨꯝꯃꯦ ꯍꯧꯖꯤꯛꯀꯥꯟ ꯆꯨꯝꯃꯦ ꯍꯣꯏ ꯑꯣꯟꯂꯥꯏꯟ ꯇ꯭ꯌꯨꯇꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯗ ꯃꯦꯟꯁꯀꯤ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯄ꯭ꯔꯦꯞꯁ ꯆꯠꯄ ꯀꯣꯏꯁꯟ ꯔꯤꯚꯤꯖꯟ ꯆꯠꯄ ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔꯕ ꯂꯩ ꯂꯩ ꯆꯍꯤꯒꯤ ꯍꯣꯏ ꯆꯠꯄꯒꯨꯝꯕ UPSCꯒꯤ ꯀꯩꯅꯣ ꯊꯥꯔꯒ ꯊꯣꯛꯈꯤꯕꯁꯤꯡ ꯑꯣꯐꯤꯁꯔꯁꯤꯡꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯂꯩꯔꯤ ꯂꯩ ꯂꯩ ꯁꯣ ꯃꯌꯥꯝ ꯑꯃ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯐꯔꯠꯇꯤ ꯑꯗꯨꯝ ꯄꯤꯕ ꯇꯥꯔꯦ ꯂꯩꯖꯕ ꯆꯨꯝꯃꯦ ꯈꯔꯗꯣ ꯑꯩꯈꯣꯏ ꯐꯖꯅ ꯎꯝ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯇꯥꯔꯦ ꯎꯝ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯕ꯭ꯔꯥꯗꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯆꯠꯁꯦ ꯑꯃꯨꯛ ꯑꯗꯨ ꯔꯤꯚꯥꯏꯟ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯁꯦꯀꯣ ꯍꯣꯏ ꯔꯤꯖꯜ ꯂꯥꯎꯊꯣꯛꯄ ꯅꯨꯃꯤꯠꯇ ꯎꯝ ꯕ꯭ꯔꯥꯗꯔꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯃꯇꯝꯃꯛꯇꯨꯗ ꯅꯥꯒꯥꯔꯥꯝꯗ ꯂꯩꯌꯦ ꯁꯤꯗ ꯌꯨꯝꯗ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯣꯀꯦ ꯕ꯭ꯔꯥꯗꯔꯅ ꯔꯤꯖꯜ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯕ꯭ꯔꯥꯗꯔꯒꯤ ꯔꯤꯖꯜꯇ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯈꯪꯉꯕ ꯃꯇꯨꯡꯗ ꯕ꯭ꯔꯥꯗꯔꯅ ꯐꯥꯔꯁ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯀꯣꯜ ꯇꯧꯕꯁꯤ ꯀꯅꯥꯕꯨꯅꯣ ꯈꯤꯇꯪ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯏꯒꯦꯀꯣ ꯑꯣꯀꯦ ꯌꯥꯏ ꯍꯥꯏꯗꯤ ꯌꯥꯏ ꯔꯤꯖꯜ ꯊꯣꯛꯀꯅꯤ ꯈꯪꯕꯁꯦ ꯑꯩꯈꯣꯏꯁꯦ ꯈꯪꯉꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇ ꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯕꯦꯁ ꯑꯣꯟ ꯄ꯭ꯔꯤꯚꯤꯌꯁ ꯇ꯭ꯔꯦꯟ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯣꯀꯦ ꯃꯃꯥꯡ ꯆꯍꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯇꯥꯏꯞꯇꯀꯣ ꯏꯟꯇꯔꯚꯤꯌꯨ ꯍꯦꯛ ꯂꯧꯔ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯟꯕꯅꯦꯕꯀꯣ ꯖꯁ ꯀꯩꯗꯧꯉꯩ ꯍꯥꯏꯗꯣꯛꯈ꯭ꯔꯦꯁꯦ ꯈꯪꯗꯕ ꯑꯦꯛꯖꯦꯛꯠꯂꯤ ꯑꯩꯈꯣꯏꯁꯦ ꯄꯨꯡꯁꯤꯡꯗꯨ ꯈꯪꯗꯕ ꯑꯩꯈꯣꯏꯁꯦ ꯌꯥꯔꯤꯉꯩ ꯄꯥꯎꯁꯦ ꯂꯧꯋꯤꯀꯣ ꯍꯥꯏꯗꯤ ꯏꯚꯟ ꯋꯥꯟ ꯐꯅꯤ ꯏꯟꯁꯤꯗꯦꯟ ꯍꯥꯏꯔꯗꯤꯀꯣ ꯏꯚꯟ MPSCꯒꯤ ꯃꯣꯏꯒꯤ ꯑꯗꯨꯝ ꯍꯦꯜꯞ ꯂꯥꯏꯟꯗꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯣꯀꯦ ꯃꯣꯏꯒꯤ ꯅꯝꯕꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯄꯥꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯃꯟꯗꯅꯀꯣ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯝ ꯊꯣꯔꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯧꯕ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯂꯥꯡꯉꯦ ꯌꯥꯝꯅꯀꯣ ꯑꯗꯨꯗ ꯖꯁ ꯑꯩꯗꯤ ꯒꯤꯞ ꯑꯞꯁꯨ ꯇꯧꯈꯝꯅꯦ ꯁꯦꯡꯅꯗꯤ ꯁꯤ ꯑꯣꯀꯦ ꯉꯁꯤ ꯊꯣꯛꯀꯗꯧ ꯃꯥꯟꯗꯦ ꯍꯥꯏꯅꯀꯣ ꯇꯨꯝꯃꯒꯦꯅ ꯀꯥꯈꯠꯀꯦ ꯇꯧꯔꯝꯃꯦ ꯑꯗꯨꯒ 9:50 ꯁꯝꯊꯤꯡ ꯇꯥ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ PM ꯍꯥꯏꯗꯤ ꯊꯦꯡꯈ꯭ꯔꯦꯕ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯩ ꯇꯨꯝꯃꯒꯦꯅ ꯀꯥꯕ ꯀꯥꯟꯁꯤꯗ ꯀꯥꯔꯝꯗꯥꯏꯁꯤꯗ ꯖꯁ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯑꯩ ꯒꯔꯜ ꯐ꯭ꯔꯦꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯔꯤꯖꯜ ꯊꯣꯛꯈ꯭ꯔꯦ ꯅꯪ ꯔꯦꯡ 12 ꯂꯥꯛꯑꯦ ꯑꯩꯅ 31 ꯂꯥꯛꯑꯦ ꯍꯥꯏꯌꯦꯀꯣ ꯑꯣꯀꯦ 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 ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯦ ꯃꯥꯁꯦ ꯄ꯭ꯔꯦꯡ ꯃꯥꯜꯂꯦꯕꯀꯣ ꯅꯪ ꯄ꯭ꯔꯦꯡ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯃꯉꯣꯟꯗꯀꯣ ꯄ꯭ꯔꯦꯡ ꯅꯠꯇꯦ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯀꯥꯟꯗꯗꯤ ꯑꯁꯦꯡꯕ ꯊꯣꯛꯑ ꯂꯩꯔꯝꯃꯦ ꯑꯣꯀꯦ ꯑꯗꯣ ꯐꯥꯔꯁ ꯑꯩꯒꯤ ꯊꯣꯠꯁꯇ ꯂꯥꯛꯄꯁꯤ ꯀꯩ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅꯀꯣ ꯍꯔꯥꯎꯕꯗꯤ ꯀꯣꯟꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯑꯣꯕꯤꯌꯁꯂꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ
ꯑꯁꯗꯤ ꯔꯤꯂꯤꯐ ꯑꯣꯏꯕꯁꯦ ꯑꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯔꯤꯂꯤꯐ ꯑꯣꯏꯕꯁꯤ ꯂꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯤꯂꯤꯐ ꯑꯣꯏ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯁꯦꯝ ꯁꯥꯏꯀꯜꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯈꯪꯅꯔꯝꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯂꯤꯝ ꯊꯥꯕꯅ 22 ꯑꯗꯨꯗꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯈꯔ ꯇꯉꯥꯏ ꯐꯗꯕꯒꯤ ꯍꯥꯏꯗꯤ ꯄꯣꯁꯄꯣꯟ ꯇꯧꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯦꯟꯁ ꯊꯥꯅꯤ ꯍꯥꯏꯕ ꯁꯨꯝ ꯑꯃꯨꯛꯀ ꯑꯗꯨꯝ ꯏꯔꯥꯡꯁꯤ ꯑꯗꯨꯝ ꯂꯩꯕꯒꯤ ꯄꯣꯁꯄꯣꯟ ꯇꯧꯋꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯏꯔꯥꯡꯁꯦ 22 23 ꯊꯥꯈꯤꯕꯗ 26ꯇ ꯍꯥꯏꯗꯣꯛꯄꯅꯦꯕꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯁꯦꯝ ꯁꯥꯏꯀꯜꯁꯦ ꯑꯃ ꯑꯃꯨꯛꯀ ꯆꯠꯂꯔꯣꯏꯀꯣ ꯍꯥꯏꯅꯀꯣ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯔꯤꯂꯤꯐ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯐꯥꯔꯁ ꯔꯤꯂꯤꯐ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯅ ꯐꯥꯔꯁ ꯐꯣꯟꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯦ ꯀꯅꯥꯔꯒ ꯉꯁꯥꯏ ꯑꯩꯒꯤ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯗꯨꯗ ꯂꯣꯟ ꯑꯣꯐꯤꯁꯔ ꯑꯗꯨꯅꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯐꯣꯟ ꯇꯧꯋꯦ ꯑꯗꯨ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯥꯎꯕ ꯉꯝꯗꯕ ꯍꯥꯏꯔꯗꯤꯀꯣ ꯁꯦꯡꯅ ꯃꯣꯏꯅ ꯑꯩꯒꯤ ꯖꯁ ꯀ꯭ꯔꯨஷꯤꯌꯦꯜ ꯑꯣꯏꯕ ꯐꯦꯁꯇꯤꯁꯤꯗ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯀꯣꯚꯔ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯣ ꯆꯨꯝꯃꯦ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯩꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯑꯗꯨ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯃꯣꯏꯕꯨ ꯀꯥꯎꯗꯦ ꯑꯗꯨꯒ ꯑꯗꯨ ꯍꯦꯛ ꯐꯣꯟ ꯇꯧꯕꯗꯗꯤ ꯑꯩꯅ ꯇꯧꯕꯤ ꯍꯥꯏꯔꯗꯅ ꯃꯌꯥꯝ ꯇꯧꯕ ꯍꯧꯔꯛꯑꯦꯀꯣ ꯃꯊꯪ ꯍꯣꯏ ꯃꯊꯪꯀꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯁꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤꯡ ꯀꯅꯥꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯤꯡꯉꯣꯏ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗꯤ ꯑꯃꯃꯝ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯉꯛꯇ ꯅꯠꯇꯦ ꯑꯃꯃꯝ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤꯀꯣ ꯌꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯑꯣꯜ ꯗ ꯇ꯭ꯔꯥꯏꯕꯜꯁ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯒꯗꯕꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯉꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯣꯏꯅ ꯁꯣꯁꯥꯏꯇꯤ ꯂꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯒꯗꯕꯅꯤ ꯋꯥꯔꯗ ꯑꯣꯐ ꯑꯦꯟꯀꯔꯦꯖꯃꯦꯟꯗ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯒꯗꯕꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯊꯦꯡꯅꯒꯗꯧꯔꯤꯕ ꯊꯥꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯨ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯣ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯃꯣꯠꯇ ꯃꯔꯝꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯕ꯭ꯔꯥꯗꯔꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯇꯔꯥꯎ ꯕ꯭ꯔꯥꯗꯔꯅ ꯂꯦꯞꯄ ꯃꯇꯝꯗ ꯊꯕꯛ ꯐꯪꯕ ꯃꯇꯝꯗ ꯗꯤ ꯁꯤ ꯑꯣꯏꯕ ꯃꯇꯝꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪꯁꯦ ꯇꯔꯥꯎ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯃꯛ ꯉꯛꯇ ꯅꯠꯇꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯣꯔꯦꯟ ꯂꯦꯞꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔ ꯔꯦꯄ꯭ꯔꯖꯦꯟ ꯇꯧꯒꯗꯕꯅꯦ ꯏꯂꯤꯠ ꯁ꯭ꯇꯦꯠꯁꯇ ꯆꯠꯄ ꯃꯇꯝꯗ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯤ ꯏꯖ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔꯗꯨ ꯃꯥꯅ ꯔꯦꯄ꯭ꯔꯖꯦꯟ ꯇꯧꯒꯗꯕꯅꯤ ꯑꯦꯅꯤ ꯁ꯭ꯇꯦꯠꯇ ꯆꯠꯄ ꯃꯇꯝꯗ ꯗꯤ ꯁꯤ ꯂꯦꯚꯦꯜꯗ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯒꯗꯕꯅꯣ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯆꯍꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯕ꯭ꯔꯥꯗꯔꯁꯤ ꯑꯦꯛꯖꯦꯛꯠꯂꯤ ꯀꯌꯥꯅꯦꯕ ꯂꯩꯔꯤꯕꯁꯦ ꯑꯩꯁꯦ 26 26 ꯂꯩꯔꯤ ꯅꯥꯎ MPSC ꯀ꯭ꯂꯤꯌꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯕ꯭ꯔꯥꯗꯔ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄꯁꯨ ꯇꯧꯅꯤꯡꯉꯥꯏꯁꯨ ꯁ꯭ꯇꯗꯤꯁꯨ ꯀꯟꯅ ꯇꯧꯔꯤ ꯍꯥꯏ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯌꯥꯝ ꯄꯦꯟꯖꯩ ꯑꯣꯚꯔꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ MPSC ꯊꯣꯛꯄ ꯃꯇꯝꯗ ꯔꯦꯡꯛ 12ꯇ ꯆꯟꯕ ꯍꯥꯏꯕꯁꯤ ꯏꯠꯁ ꯑ ꯚꯦꯔꯤ ꯚꯦꯔꯤ ꯒ꯭ꯔꯦꯠ ꯑꯆꯤꯞꯃꯦꯟ ꯀꯣ ꯚꯦꯔꯤ ꯚꯦꯔꯤ ꯕꯤగ్ ꯑꯆꯤꯞꯃꯦꯟ ꯁꯤꯃꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯅ ꯑꯣꯕꯚꯤꯌꯁꯂꯤ ꯀꯞꯁꯨ ꯀꯞꯅꯤꯡꯂꯝꯒꯅꯤ ꯑꯣꯚꯔꯋꯦꯜꯝꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯄꯥꯈꯠꯄ ꯑꯣꯏ ꯀꯣ ꯊꯥꯖꯕ ꯉꯝꯗꯕ ꯑꯣꯏ ꯑꯁꯦꯡꯕ꯭ꯔꯥ ꯐꯒꯤꯔꯥ ꯈꯪꯗꯕ ꯑꯣꯏ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯟꯗꯣ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯕ꯭ꯔꯥꯗꯔꯅ ꯌꯦꯡꯉꯣꯅꯦ ꯆꯍꯤ ꯀꯌꯥ ꯇ꯭ꯔꯥꯏ ꯇꯧꯔꯛꯈ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯈꯪꯂꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛ ꯂꯩꯔꯤꯕ ꯀꯣ ꯑꯃꯒ ꯑꯃ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥꯃꯨꯛꯁꯨ ꯋꯥꯍꯟꯈ꯭ꯔꯦ ꯑꯃꯃꯝꯗ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯀꯥꯎꯕꯤꯗꯦꯅꯀꯣ ꯑꯁꯤꯒꯤ ꯕ꯭ꯂꯦꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯀꯥꯎꯔꯣꯏꯗꯕ ꯕ꯭ꯂꯦꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯕ꯭ꯔꯥꯗꯔꯒꯤ ꯀꯩꯅꯣꯔꯣꯝꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯣꯁꯇ ꯌꯦꯡꯁꯦ ꯐꯦꯃꯤꯂꯤꯔꯣꯝꯗꯀꯣ ꯕ꯭ꯔꯥꯗꯔꯒꯤ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯕ꯭ꯔꯥꯗꯔꯒꯤ ꯄꯔꯁꯅꯦꯜꯂꯤ ꯑꯣꯏꯖꯕ ꯋꯥꯈꯜ ꯃꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯗ ꯆꯠꯂꯒ ꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯁꯤ ꯍꯥꯏꯕ ꯑꯃꯇꯪꯗꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯗ꯭ꯔꯤꯝ ꯇꯥꯔꯒꯦꯠ ꯂꯩꯕ꯭ꯔꯥ ꯁ꯭ꯄꯦꯁꯤꯐꯤꯛꯃꯛꯇꯤ ꯅꯠꯇꯕꯤꯗꯀꯣ ꯑꯣꯀꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯦꯟ ꯑꯣꯏꯅ ꯍꯥꯌꯔ ꯁ꯭ꯇꯦꯖꯀꯨꯝꯕꯗ ꯈꯟꯗ꯭ꯔꯤꯉꯩꯗꯀꯣ ꯍꯥꯟꯅ ꯕꯦꯁꯤꯛ ꯑꯦꯃꯦꯅꯤꯇꯤꯁꯇ ꯐꯣꯀꯁ ꯇꯧꯅꯤꯡꯉꯦꯀꯣ ꯑꯣꯀꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯝꯄꯜ ꯏꯁꯤꯡ ꯐꯪꯕ ꯏꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯐꯪꯕꯒꯨꯝꯕꯀꯣ ꯍꯥꯏꯗꯤ ꯃꯩ ꯆꯥꯡ ꯅꯥꯏꯅ ꯐꯪꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯨꯗꯀꯨꯝꯕ ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯗꯨꯝ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯀꯣ ꯁꯣꯔꯁ ꯑꯣꯐ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯦꯝꯄ꯭ꯂꯣꯏꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯝ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯂꯥꯛꯑꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯕꯨ ꯂꯥꯛꯑꯗꯤ ꯅꯁꯥ ꯅꯁꯥ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯉꯝꯃꯅꯦꯕ ꯑꯗꯨꯝ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯅꯦꯕꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯁꯨꯝꯕꯩꯁꯤ ꯂꯩꯌꯦ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯔꯣꯝ ꯁꯥꯏꯠꯀꯤꯁꯨ ꯁ꯭ꯀꯤꯝꯁꯤ ꯃꯈꯜ ꯃꯈꯜ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯕꯨ ꯖꯁ ꯔꯥꯏꯠ ꯄ꯭ꯂꯦꯠꯐꯣꯝꯗ ꯆꯪꯉ ꯊꯤꯕꯤꯕ ꯀꯣ ꯍꯥꯏꯗꯤ ꯔꯥꯏꯠ ꯒꯥꯏꯗꯦꯟꯁ ꯁꯨꯝꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯝꯕꯗ ꯑꯩꯅ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯦꯠ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯑꯆꯧꯕꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯣꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯍꯣꯏ ꯍꯧꯖꯤꯛ ꯅꯤꯡꯖꯔꯤꯕ ꯈꯟꯖꯔꯤꯕ UPSC ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯃꯪꯂꯥꯟꯗꯣ ꯊꯨꯡꯗꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯥꯗꯔꯁꯦ ꯄꯦꯟꯖꯔꯒꯗ꯭ꯔꯥ ꯁꯤꯅ ꯑꯗꯨꯝ ꯑꯩ ꯐꯔꯅꯤ ꯁꯤ ꯍꯥꯏꯕꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ
UPSC ngamdab yade thadab yade ai tawkhigani haiba adugumba motta leibirba kamai leiri ꯑꯩꯒꯤ ꯃꯣꯠꯇꯗꯤ obviously ꯑꯗꯨꯝ ꯑꯩꯅ ꯉꯝꯕ ꯍꯣꯠ ꯑꯗꯨꯝ ꯊꯥꯗꯤ ꯊꯥꯒꯅꯤꯀꯣ Okay. ꯐꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯀꯥꯏꯗꯦꯅ ꯈꯜꯂꯦ because Okay, okay. ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯧꯖꯤक ꯐꯪꯒꯗꯧꯕ ꯄꯣꯁ ꯑꯗꯨꯝ MCS ꯄꯨꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁ꯭ꯇꯦꯠꯀꯤꯗꯤ ꯑꯗꯨꯝ ꯑꯩ Chume chume. ꯑꯗꯨꯝ ꯋꯥꯡꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ Chume chume. ꯑꯩꯒꯤꯅ ꯑꯗꯨꯝ ꯄꯦꯟꯖꯩꯅ ꯂꯩ ꯍꯥꯏꯇꯥꯔꯦ matamnabu leiri phawbudi anai yaudri phawbudi thabade kaisu kaiba leite obligation leite dana ko ꯍꯣꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ adana obligation leite ne rather the exam dum thabi yai khangam dum mayam su dum khangakni office once keno join tabu matamda aduga channel su hena phazabu dum phanglakni de maru mapang habadi elite stage ta chaliba moi individuals kyam su dum thengnagni moi gi word of advice haigadra suggestion haigadra mayam su thengnarakni dun brother there's always time matamdi dum leiri brother dum try tabu yai aduga tawudune khoina su pamni se angamba abdi awamba thakta kaabdu lepudure adana mutung na brother khoina dum phangam mutung dasu akhoi su kawbignu mateng pangna se discipline haiba intelligence si karmana kwadi maru oi ꯑꯩꯒꯤ ꯃꯣꯠꯇꯗꯤ especially in my experience ꯍꯥꯏꯗꯤ discipline ꯍꯥꯏꯅꯤꯡꯉꯦꯀꯣ ꯍꯥꯏꯗꯤ discipline ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯍꯥꯏꯗꯤ intelligence ꯍꯥꯏꯕꯁꯤ sometimes ꯍꯥꯏꯗꯤ ꯃꯤ ꯑꯃꯗ like ꯄꯣꯛꯄꯗ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯄꯣꯛꯄꯗ ꯌꯥꯎꯍꯧꯗꯕꯅ ꯍꯦꯟꯅ ꯌꯥꯝꯔꯝꯒꯅꯤꯅ ꯈꯟꯕꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯟꯖꯩꯀꯣ ꯃꯤ ꯈꯔꯁꯤꯗ ꯍꯥꯏꯗꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯌꯥꯝꯗꯦꯕ average student ꯑꯗꯨꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯣ average student ꯁꯤꯅꯦꯕ ꯗꯔꯀꯥꯔ ꯇꯥꯕꯁꯦ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯕꯗꯤꯀꯣ ꯍꯥꯏꯗꯤ in any kind of exam crack ꯇꯧꯒꯦ ꯍꯥꯏꯕꯗꯀꯣ average student but hard working ꯑꯣꯏꯕ discipline ꯂꯩꯕꯀꯣ ꯍꯥꯏꯗꯤ brilliant ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯝ discipline ꯍꯦꯟꯅ ꯍꯥꯏꯗꯤ ꯐꯣꯀꯁ ꯄꯤꯅꯤꯡꯉꯤ apart from nangi hobbies kari ka hobbies oram bi hobby khadi phatte ko khadi dum phabu su yawe phatabu su yawe kwadi phataba habits aigdra hobbies aigdra adum spoil to yaba adugum laba habits thadokhiba changes karamba habits lay that change your life ꯑꯠꯆꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯃꯇꯥꯡ ꯍꯥꯏꯔꯗꯤ ꯑꯩꯁꯤ ꯊꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯃꯣꯕꯥꯏꯜ ꯒꯦꯝ ꯌꯥꯝ ꯁꯥꯟꯅꯔꯝꯃꯦꯀꯣ ꯒꯦꯃꯤꯡ ꯕꯦꯁꯤꯀꯂꯤ ꯑꯦꯗꯤꯛꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯌꯥꯝ ꯁꯥꯟꯅꯔꯝꯃꯦ ꯄꯨꯡ 5-6 ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯁꯥꯟꯅꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯖ ꯐꯥꯎ ꯂꯩꯔꯝꯃꯦ ꯁꯤꯀꯣ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯕꯠ ꯋꯥꯟꯁ ꯑꯩꯅ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨꯝ ꯁ꯭ꯇꯣꯞ ꯇꯧꯈꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ exam si matangda habdi brother na thakhrabni khangrabni myth hayo tare ko mayamna khangdaba myth adugum loba ama share to wi haragadi myth adu kari oigani ꯃꯤꯠꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯃꯈꯛꯇ ꯂꯩꯇꯦꯅ ꯈꯜꯂꯦ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯝ ꯈꯔ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯩꯕꯗ ꯂꯩꯀꯣ ꯕꯠ ꯅꯪꯅ actually ko nang na sige line na changi hired ko civil service line thage competitive line exam thage hired ai go ni hired the first mid hadi coaching low the fail to ni habi si mid se le hening sing hired ko ai sam ki experience hai ai coaching low gin le mane se ko but scholarship ni kaba form fill up to ko shoi ki bi ko ai phangau de sing na di chawba usgani dum coaching ji thaina di tum khangi ni kyam tang babdi coaching among tawda 1.5 1.6 lakh man yaw adum bisadi kadai di khori leite bako aduna adumi mit le hening de haidi adumi wakhan du le hening de coaching lo de ko adu isok to hosga dum masam so yam thokre ba coaching se ai isa bo dum coaching mak tum de course masam sa ko adu pa sing manga palising truk ki in comparison to the 1.5 1.6 lakh aduk ke matik khena gre ko khena adum masam sa lo shi yae ne khale ba ai motri ko just you have to be like wise ogi tumne ko adu ani shubde ai delhi chatadi ngamoi habi gi sigi wakhan chile ning de ko sam sa yum do zik tam na hoziga ni library su what te ko ai choi de manipur de ko laikre ba imphal do igra imphal ma pan su igra lai he ko duna adum de shudum adum chathalo ko adum lai pa haning sing ha de ko duga third biggest myth mak tin ko advice hire de ai sai so high gre ai in any exam thab ko first quite top level da adum I prepare to ning sing ha de ko adugi level of dedication adugi level prepare hard work to nang na chahi 1 year na 6 months ma thada da ko do adu kimatic changes uni ba atop exam tha ba da for example masam sa exam go for example any UPSC I UPSC ngam drasu MPSC de tha ba ne dum ade fortunate or ngam gum ba ko adugi type da mi dum aspirant sing du ko high adum aim for the top high ga ko the top mak phang der so you'll definitely get something idea at the end high man high
Brother ji rapid fire round ne question budi amde macha ne adu Hoi. ko short answer ne dum wakhanda la ko dum phapat khumbiu. Hoi, kai. One book every student should read. Ay isa academic ka tapap ne atopudi like No problem. atopudi top matam de spend tayo tare. A person who influenced your life the most. Ima ni dede. Biggest mistake you have made. Second attempt da ina overconfident oikiba. I think that was my biggest mistake. So short-sighted oikiba tare. Okay. One thing you wish your younger self knew. Ay younger self na ay hojiki position se uhaning ay tare. Okay. Already adu matam na mana ay younger self na adu matam na mana power ma mental trauma ko mana power ma pressure adum leiram moi su khale. Success or peace? Definitely peace. One word that defines your journey. Resilience or like relentless, I would say. Thank you. Ngasigi banigi podcast wari sanabak si loisindring edam. Thajaba hona bhabse lecture almost akhoni hingni bisi pamjariba ko ningniba khoi pandam haidra. Thungsu ngamoy phangsu ngamoy curse tawsu ngamoy. Udra brother na hujik lakadariba numita exam su thana ngai prepare tawri library da matam anamba dum spend tawri hakchang su khandana gym su dum chali routine si adu kimatik tight way. Brother was say thagataba ngamde thank you so much. Aina invite tabu matam da brother nu su harau na yabi matam su dum khaidok bi. All the very best of luck. Thank you. Thank you so much. Thank you for joining us once again. Thank you.